mayambu ahanba maktada Manipuri wari yumjauna mayambu amuka hana punemjari. Ngasi soi khoina tabada yamna nungairaba wari ma mayamgidamakta khudol tamjaragi haidana puduna laksari. Wari asili thokjarapa matamda soikiba langkiba kaya yaurabasu mayamna puksal chauna ngakpiyu. Aduga wari asi hingliba natraga laikhidraba kanagumba amataga mari lainana ijaba wari nasade. Bhabna mapung phaduna sagatsaduna wari asi iljarapani. Phare mayam adudi wari asi ngasigi haunaba tawjaraklagi. Ngasigi wari asigi maming maibagi lambi. Khungang amani ningtham thagi matamna goisinbaga khungang asi sumiga yamna kungna tadabaga misi isikchi. Ningtham thagi matamna goisili asuki matig yamna chiki. Nongma namit ama walking chapa ahlani khak wari watai sanaduna hai. Ahal amana ida handang marakti khullai kai si hanaga ima manadaba matau kaya maromama itaw tawbagum tawi. Itaw hoidi tawriba pumnamak singa siamata khangdabra. Saminariba mamanaba amaduna kari watani gitaw. Khungang asida pulap puna laiminaraga thogliba thodok mayam singa si karigi aisu khangloi aisu miyoibani. Adudi khulai kai si handang marakti mina sathok sasin tawba matamda nupi angang atheng amam sapa miyo singsi kire haini. Khangdri tawriba thodok pumnamak singa si ai khoisum ina khongna uruba mak natabanina gyameng kamata tadri. Adubu thengnai na hainariba singa si lambi asida kanagumba nupi amadum thoklaga lai haibagum tawi. Ai sunong phado khaktangdi migi thadok libra natragana karino lai phataba mathi phonglibra bhut haibado ai sumuktang di thengnaba pami. Asumda saminariba haladuna itaw thainengai matamdadi mi ga laiga samnaringai matamda aikhogi laikai si kaino mina su khara hainarami. Aikhogi idhawaina haiba matamda aikhogi laikai si mamang thakki matamda mi seba tawdabida haibadi mi asi siraba matungda mai thabi khotpi tawdringai pukri mapal thangba somda hekta langthoknai aduga lamhang thumang khangdaba makai adum hundoknai hai. Adugi hundokliba mayam singaduna amamuksu mathi khara di adum phongbajani. Khangdri taw madugi tawraklibra thainengai matamdasu laigi tinggi thabagasi adum kungna di thokpajani. Hojikti yomase khara tanarakpasida laigasi kaya thoidokna mathi phongbasi ubu khidre. Handak marak tawraklibasi aigi wakhaldadi mamang thakki matamda ahlaman singna haibiramba libiramba wari singado mado chapsana mathi phonglabra haiduna wakhaldasu khalli. Itawna hairakliba wafam adusu khanaba yaba wafam ngaktani. Khangdri handak marak asi khulai kai si sathok sasin tawbada yamna nungaiti akhi khang nangi haidana khulgi miyo singa sitaktana hainabasida aisu jaja yamna khalaba. Hoi aikhogi imungdabudi thengnadaba taragasu masigi thawdo asi adum thokpra haidana wakhalda khalli handak marak asi. Asumna ahalani asi wari watai sanaduna dumak laklai. Makoina lakpa matamda thambal jaw lambida dumak thainai. Thambal jawna khurani khak lambida chapiriba sibu walking chathoribro. Hoi ibunga thambal jaw walking ase khara satragadi sasi ahalnaga osilakpani. Pangal ase son solaga lairani haidana walking hakteng oirabasu thoribani. Phai khura hoina khara walking chapasina punsi nungsangna dumak laigadoribani. Khungang asidadi asengba hawa nungsit mayam ama phangbanina khungang asida lairiba miyoising ase ayambana punsi nungsangba adum oigadoribani. Ado ibungo ngaikhoni nangbo sina si oikre handa marak asi khullai kai sida kaino khara hainaribasi nangbo tabro. Thambal jaw khara ngakna khura hoina haibiriba wari sibu aibu bhab ama ita taba ngamjadre. Sinida atai kashu thoidokpa nateda handa marak khullai kai sida kaino khara thingnaribasi ibungo thambal jaw bu udabro. Udragasu mi nangangnariba mayam singasi ibungo bo amata tadribro. Ngangnariba saknariba mayam singasi ibungo hoisu nahanina taramba makti yaida. Khura madugi thabak pawado aidi kaya thoidokna su khangboidi thisu thijelude. Khura hoi chapiro aisu thabak ama sakadaba laire. Hoi phare dudi kona matang sabamada pulap punduna wari watai sanarasi. Asi haraga halani dusu wari watai sanaduna
matung onthoktuna dumak chatkhri. Thambal jaw lambi satna wakhalda haipet khanjanai. Aduga matung thangba domda sakhiba ahalani duda adum yengi. Makhoina hainariba wahaising asi asingbamak oiribra. Natraga tauriba thabak mayamsing asi loina khangkhrabra. Ai masi khanbe ade. Ai gi thabak mayam ama leiri. Asumna thambal jaw sadumak chatkhri. Numi puhek tasilaklabadi hanagi matawgum haibadi hantak marak tauriba mawng matawsing asi masiga chap manaba mawngda thong pumnamak sing asi lonsinaduna kanagumba mata yumdagi mapal thonade laikai gi thakpa sabada yamna ngaujaba naha kharadi aduma kocha chatuna lei makhodi lai gi tingi warida amata thajaba tawde thokliba thodok sing asi su amata thajaba tawde thambal jaw su mahaki mayumda halakle aduga mahaki nupida tabra sak to loirabra sak sidi loire sak to loirabadi sak ising asi chathoklaga kai keno magi thabak sing taunaba tawrasi kai keno thabak tawrani hairisi kasu thoidokpa tawroida maning thong dai petang ai kai keno khara tawgi moi paba handam marakti laikai si kai keno khara hainai ko aidi sasi ipada bakhali khangi Mina hainariba sing asisu aisu adum tare. Phare. Maduda kaya hena thoina amata khanjalunu. Khandaba yaba nati. Moi pabana tawriba thabak sing asi aidi yamna kiko. Nupi sangyang amagidamakta aisu tawbani. Laikai si mangnaba taknaba tawge haibadi khanba laiti. Yengu. Sigi mamang thaktagi hawna maibagi lambi haidana tholiba lambi asi. Maiba lambi haidana kauriba lambi asi daisu khara di. Masi kaya thoina sumi somata sanadi sida khara saying tawbani yumlakta karida amada tawbanati sida tawrabadi kanagumba amata su ahingi matamda sanaba somata tawdi lamhen tu henba khara khak chatpagi wani ado mida kaiba kasu thoidokpa tawdabanina aisu adum makha tana saying singasi sathagi pharesi sakto loisilo sanaba tawrasi thambal jawa amadi mahaki nupi mabani khakta laibani Masa sing adusu Imphalda lairik laisu tamba dumak chatki. Masigi marak asida hana mapa mapugi matamdagi hauna. Thambal jawgi mayum masi maibagi mayum oina oirami. Tawbadabu mathang lai sanabase phada kuina to urabani. Adubu mapa mapu singna hana lairik paramba lairik mayam sing adusu mahakna paraga lai sing ase muk sanaba horakpani. Lai sanaribani haiduna tawriba sisu migi phattanaba mangnaba tawge haiba amata nati. Masagi sayang kaktamak yengi haidana adumak tawbani. Asumna sai sing sathoknaba loisilaba matungda thambal jaw sakhumda lei dunengi. Mahaki nupina karino amuk leiraga yengibaduna. Khamen ama yengi ana isi tawbani. Khamen adubu nangbu laikitaine hingkholdagi khara hekpado leibani yengo polak marak aduda yauribado. Ho yengagi khamen mayam sing adu yengi. Khamen mayam sing adugi marakta khara sawba phajaba ama lawthorakli thambal jawna si oiradi yari khamen duna kaidawgaduriba kasu thoidokpa tawroida sayeng ama tawge tawbani phare thong ase sejitna lonsilo ai laktriba makai karigumba ai lakle taklabadi aina khaktang kauba khakta sunatana thong asida aina puriba phi asi phrang launa kalaki maduda aini haina khanglu karigumba aina trabadi adum kauraga adum tokhiba yai phare thong ase khara sena lonsilo lamhen tu henba khara laklabadi thong amata hangdo unu phare ai satnaba tawragi asi hairaga dumak chatkhri thambal jaw su mahakna pairakliba khamen ado madu puraga lai kanagumba amata satnadraba lambi haibadi makhoigi khara sakhatlaga leiriba lambi mi kaya thoidokpa amata satnadraba lambi adu tamna lai thambal jawna mamang thaktagi hauna masigi lambi asi maibagi lambi haidana duma kaunabani maibagi lambi haidana kaunaribasi aina lairikta yengba matamda thainangai matamda masigi lambi asi laige tinggi oiba thoram khara tawrami hai madugi sumathakta mi asiba mayam asi puthok-puthokdana sida dumak thammi hai madumakna oiba tare phare aisu purakliba khamen asi masida kaino khara solagi aduga mafam asida laige tinggi oiba sanaba yaba thabak sing tawba yabra haibado madu yenglagi thambal jaw hanadagi sohona khara adumak sanarei
ꯇꯧꯕꯇꯕꯨ ꯃꯍꯥꯛꯅ ꯁꯥꯟꯅꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯃꯥꯏꯕꯒꯤ ꯂꯝꯕꯤ ꯍꯥꯏꯔꯤꯕ ꯑꯁꯤꯗꯩꯁꯤꯗ ꯆꯥꯌꯦꯡ ꯇꯧꯒꯦ ꯍꯥꯏꯗꯅ ꯈꯟꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯂꯝꯕꯤ ꯑꯁꯤꯗ ꯌꯧꯔꯦ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯄꯥꯏꯔꯛꯂꯤꯕ ꯈꯥꯃꯦꯟ ꯑꯁꯤ ꯀꯅꯥ ꯀꯅꯥ ꯂꯥꯛꯀꯦ ꯍꯥꯏꯗꯅ ꯂꯝꯕꯤ ꯑꯗꯨꯗ ꯌꯦꯡꯉꯤ꯫ ꯂꯝꯕꯤ ꯑꯁꯤꯁꯨ ꯁꯟ ꯒꯥꯔꯤ ꯈꯛꯇꯃꯛ ꯆꯠꯅꯩ, ꯑꯇꯩ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯆꯠꯅꯗꯦ꯫ ꯃꯇꯥꯡ ꯃꯇꯝꯅ ꯌꯥꯔꯛꯇ꯭ꯔꯕꯗꯤ ꯂꯝꯕꯤ ꯑꯁꯤꯗ ꯁꯝꯕꯤ ꯑꯣꯏꯗꯨꯅ ꯑꯗꯨꯃꯛ ꯆꯠꯅꯩ꯫ ꯂꯝꯕꯤ ꯑꯐꯕꯗꯨꯗꯤ ꯀꯣꯏꯊꯣꯛ ꯀꯣꯏꯁꯤꯟ ꯇꯧꯗꯨꯅ ꯑꯗꯨꯃꯛ ꯆꯠꯂꯤ꯫ ꯑꯗꯨꯅ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯃꯥꯏꯕꯒꯤ ꯂꯝꯕꯤ ꯍꯥꯏꯔꯤꯕ ꯂꯝꯕꯤ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯆꯠꯅꯔꯝꯗꯦ꯫ ꯊꯝꯕꯥꯜ ꯆꯥꯎꯅ ꯃꯤꯗꯤ ꯑꯃꯠꯇ ꯂꯥꯛꯇ꯭ꯔꯦꯗꯅ ꯐꯔꯦ, ꯑꯩꯅ ꯄꯨꯔꯛꯂꯤꯕ ꯈꯥꯃꯦꯟ ꯑꯁꯤ ꯁꯤꯗꯩꯁꯤꯗ ꯀꯩꯅꯣ ꯈꯔ ꯁꯣꯟꯅꯕ ꯇꯧꯔꯒꯦ ꯍꯥꯏꯗꯅ ꯊꯝꯕꯥꯜ ꯆꯥꯎꯅ ꯈꯥꯃꯦꯟ ꯑꯗꯨꯗ ꯀꯩꯅꯣ ꯈꯔ ꯁꯣꯟꯕ ꯍꯧꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯀꯩꯁꯨ ꯏꯇꯧ ꯇꯧꯗꯅ ꯂꯩꯔꯝꯕ ꯏꯍꯥꯡ ꯍꯥꯡꯅ ꯂꯩꯔꯝꯕ ꯅꯣꯡ ꯑꯗꯨ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯍꯦꯛꯇ ꯄꯨꯃꯝ ꯃꯝꯁꯤꯜꯂꯛꯂꯦ꯫ ꯃꯗꯨ ꯈꯛꯇꯁꯨ ꯅꯠꯇꯅ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯅꯨꯡꯁꯤꯠ ꯑꯁꯤꯁꯨ ꯄꯪꯁꯤꯠꯇ ꯁꯤꯠꯄ ꯍꯧꯔꯛꯂꯦ꯫ ꯊꯝꯕꯥꯜ ꯆꯥꯎꯅ ꯅꯨꯡꯁꯤꯠ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯀꯟꯈ꯭ꯔꯦꯗ꯫ ꯑꯩꯁꯨ ꯈꯤꯇꯪ ꯊꯨꯅ ꯁꯣꯜꯂꯒ ꯑꯩꯁꯦ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯔꯒꯦ꯫ ꯑꯩꯅ ꯁꯣꯜꯂꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯃꯐꯝ ꯑꯁꯤꯗ ꯀꯩꯒꯨꯝꯕ ꯁꯟꯅꯤꯜ ꯈꯔ ꯐꯪꯂꯦ꯫ ꯁꯤꯅ ꯇꯥꯛꯄꯗꯤ ꯍꯥꯟꯅ ꯁꯥꯟꯅꯔꯝꯕ, ꯂꯥꯏ ꯍꯥꯛꯇꯛꯇ ꯁꯥꯟꯅꯔꯝꯕ ꯑꯍꯜ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯁꯥꯟꯅꯔꯝꯕꯁꯤꯡ ꯑꯗꯨ ꯃꯊꯤ ꯐꯣꯡꯕ ꯌꯥꯔꯦ ꯍꯥꯏꯕꯅꯤ꯫ ꯈꯥꯃꯦꯟ ꯑꯁꯤꯗꯩꯁꯨ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯊꯝꯕꯥꯜ ꯆꯥꯎ ꯈꯥꯃꯦꯟ ꯑꯗꯨꯗ ꯂꯩꯋꯥ ꯈꯔ ꯁꯣꯟꯕ ꯃꯇꯝꯗ ꯈꯥꯃꯦꯟ ꯑꯗꯨ ꯏꯇꯦꯛ ꯇꯦꯛꯅ ꯂꯩꯔꯝꯕ ꯈꯥꯃꯦꯟ ꯑꯗꯨ ꯃꯗꯨ ꯖꯣꯝ ꯖꯣꯝ ꯂꯥꯎꯔꯕ ꯄꯠꯊ ꯄꯨꯝꯊꯔꯕ ꯃꯅꯝ ꯅꯝꯊꯤꯔꯕ ꯈꯥꯃꯦꯟ ꯑꯃ ꯈꯨꯗꯛꯇ ꯑꯣꯟꯈ꯭ꯔꯦ꯫ ꯊꯝꯕꯥꯜ ꯆꯥꯎꯅ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯃꯍꯥꯛ ꯃꯁꯥꯅ ꯎꯔꯨꯕ ꯃꯇꯝꯗ ꯑꯉꯛꯄꯁꯨ ꯐꯥꯎꯔꯤ, ꯑꯗꯨꯒ ꯍꯔꯥꯎꯕꯁꯨ ꯐꯥꯎꯔꯤ꯫ ꯊꯝꯕꯥꯜ ꯆꯥꯎꯅ ꯑꯩꯅ ꯁꯥꯟꯅꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯌꯥꯔꯦ, ꯃꯥꯏ ꯄꯥꯛꯄ ꯉꯝꯂꯦ꯫ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯆꯠꯅꯕ ꯇꯧꯔꯒꯦ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯊꯝꯕꯥꯜ ꯆꯥꯎ ꯃꯍꯥꯛꯅ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯃꯥꯡꯗ ꯁꯣꯜꯂꯝꯕ ꯃꯟꯇ꯭ꯔ ꯂꯩꯋꯥ ꯃꯌꯥꯝꯁꯤꯡ ꯑꯗꯨꯁꯨ ꯆꯞ ꯍꯦꯛꯇ ꯂꯦꯞꯄꯤ꯫ ꯊꯝꯕꯥꯜ ꯆꯥꯎꯅ ꯃꯟꯇ꯭ꯔ ꯀꯩꯅꯣ ꯈꯔ ꯁꯣꯜꯂꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯍꯦꯛ ꯂꯦꯞꯈꯤꯕ ꯃꯇꯝꯗ ꯁꯤꯠꯂꯤꯕ ꯅꯨꯡꯁꯤꯠ ꯃꯌꯥꯝ ꯑꯃꯗꯤ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯃꯥꯡꯗ ꯃꯪꯁꯤꯜꯂꯝꯕ ꯅꯣꯡ ꯃꯌꯥꯝꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯍꯦꯛꯇ ꯍꯟꯗꯣꯛꯈ꯭ꯔꯦ꯫ ꯊꯝꯕꯥꯜ ꯆꯥꯎ ꯃꯊꯛꯂꯣꯝꯗ ꯍꯥꯏꯐꯦꯠ ꯌꯦꯡꯈꯠꯂꯦ꯫ ꯑꯇꯤꯌꯥꯗꯨꯗ ꯏꯍꯥꯡ ꯍꯥꯡꯅ ꯂꯩꯔꯝꯕꯗꯣ ꯃꯍꯥꯛꯁꯨ ꯏꯉꯛ ꯉꯛꯂꯦ꯫ ꯊꯝꯕꯥꯜ ꯆꯥꯎ ꯃꯊꯛꯇ ꯀꯩꯅꯣ ꯈꯔ ꯂꯩꯔꯝꯕ, ꯅꯣꯡ ꯈꯔ ꯄꯥꯏꯔꯝꯕ, ꯅꯨꯡꯁꯤꯠ ꯁꯤꯠꯂꯝꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯂꯦꯞꯈ꯭ꯔꯦ꯫ ꯐꯔꯦ, ꯑꯩꯁꯨ ꯌꯨꯝꯗ ꯍꯜꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯊꯝꯕꯥꯜ ꯆꯥꯎ ꯃꯍꯥꯛꯁꯨ ꯃꯌꯨꯝꯗ ꯑꯗꯨꯃꯛ ꯍꯜꯂꯛꯏ꯫ ꯃꯌꯨꯝ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯇꯨꯡ ꯊꯪꯕ ꯁꯔꯨꯛ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯥꯛꯄꯒꯨꯝ ꯇꯧꯏ꯫ ꯊꯝꯕꯥꯜ ꯆꯥꯎꯁꯨ ꯑꯍꯥꯟꯕꯗ ꯃꯤ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤꯗꯤ ꯃꯔꯣꯟ ꯃꯔꯤꯁꯨ ꯑꯃꯠꯇ ꯈꯪꯂꯛꯇꯕꯗꯨꯗ ꯊꯝꯕꯥꯜ ꯆꯥꯎ ꯇꯨꯡ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯏ꯫ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯊꯝꯕꯥꯜ ꯆꯥꯎꯅ ꯑꯩꯅ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯃꯥꯡꯗ ꯆꯥꯌꯦꯡ ꯇꯧꯔꯝꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯣ ꯃꯐꯝ ꯖꯒꯥ ꯑꯁꯤꯗ ꯂꯥꯏꯒꯤ ꯇꯤꯡꯒꯤ ꯑꯣꯏꯕ ꯃꯊꯤ ꯈꯔ ꯐꯣꯡꯂꯛꯏꯕ꯭ꯔꯥ? ꯍꯣꯏꯗ, ꯃꯃꯥꯡ ꯊꯛꯀꯤ ꯃꯇꯝꯗꯒꯤꯁꯨ ꯍꯧꯅ ꯈꯔꯁꯨ ꯑꯗꯨꯃꯛ ꯇꯧꯗꯨꯅ ꯂꯥꯛꯂꯕ ꯃꯐꯝ ꯖꯒꯥꯅꯤ꯫ ꯐꯔꯦ, ꯑꯩꯁꯨ ꯌꯨꯝꯗ ꯍꯟꯅꯕ ꯇꯧꯔꯒꯦ꯫ ꯑꯁꯨꯝꯅ ꯆꯠꯂꯤꯉꯩ ꯊꯝꯕꯥꯜ ꯆꯥꯎꯒꯤ ꯃꯃꯥꯡ ꯑꯣꯏꯔꯞꯅ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃ ꯁꯟ ꯁꯥꯕꯒꯨꯝ ꯂꯦꯞꯈꯠꯄꯒꯨꯝ ꯇꯧꯔꯒ ꯆꯠꯂꯤꯕꯗꯨ ꯃꯍꯥꯛꯁꯨ ꯍꯥꯏꯐꯦꯠ ꯎꯔꯛꯂꯦ꯫ ꯊꯝꯕꯥꯜ ꯆꯥꯎꯅ ꯍꯥꯏꯐꯦꯠ ꯆꯠꯂꯤꯕꯗꯨ ꯂꯛꯀꯛ ꯇꯧꯏ꯫ ꯃꯍꯥꯛ ꯃꯥꯏꯕ ꯑꯣꯏꯖꯔꯕꯁꯨ ꯎꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤꯗꯤ ꯃꯁꯥꯗ ꯑꯀꯤꯕ ꯈꯤꯇꯪꯗꯤ ꯅꯪꯉꯤ꯫ ꯊꯝꯕꯥꯜ ꯆꯥꯎꯅ ꯑꯥꯗꯒꯤꯁꯤꯕꯨ ꯀꯔꯤꯅꯣ, ꯃꯤꯔ ꯂꯥꯏꯔ ꯁꯤꯕꯨ? ꯃꯤꯁꯨ ꯃꯥꯜꯂꯤ, ꯂꯥꯏꯁꯨ ꯃꯥꯜꯂꯤ꯫ ꯃꯐꯝ ꯖꯒꯥꯁꯤꯗ ꯃꯤꯗꯤ ꯆꯠꯂꯣꯏꯗ, ꯑꯁꯨꯛ ꯊꯦꯡꯂꯕ ꯃꯇꯝ ꯑꯁꯤꯗꯕꯨ꯫ ꯑꯩ ꯃꯁꯤ ꯑꯃꯨꯛꯇꯪ ꯆꯥꯌꯦꯡ ꯇꯧꯗꯨꯅ ꯌꯦꯡꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯊꯝꯕꯥꯜ ꯆꯥꯎ ꯃꯆꯤꯜꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯈ꯭ꯔꯦ꯫ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯕ ꯃꯇꯨꯡ ꯃꯁꯥꯗ ꯅꯥꯟꯊꯩ꯫ ꯍꯟꯗꯃꯨꯛꯇꯤ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯅꯨꯄꯤ ꯑꯁꯤ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯇꯧ ꯑꯗꯨꯗ ꯊꯝꯕꯥꯜ ꯆꯥꯎ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯃꯐꯝ ꯖꯒꯥ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯈꯔ ꯊꯣꯛꯂꯦ ꯍꯥꯏꯕ ꯈꯪꯂꯦ꯫ ꯊꯝꯕꯥꯜ ꯆꯥꯎꯅ ꯐꯔꯦ, ꯃꯐꯝ ꯖꯒꯥ ꯑꯁꯤꯗ ꯀꯩꯅꯣ ꯈꯔ ꯇꯧꯔꯤꯕꯁꯤ ꯃꯁꯤ ꯊꯥꯏꯅꯉꯩ ꯃꯇꯝꯗꯒꯤꯁꯨ ꯍꯧꯅ ꯑꯗꯨꯃꯛ ꯇꯧꯗꯨꯅ ꯂꯥꯛꯂꯕ ꯃꯗꯨꯅꯁꯨ ꯑꯣꯏꯕ ꯇꯥꯔꯦ꯫ ꯐꯔꯦ, ꯑꯩꯁꯨ ꯈꯔ ꯊꯨꯅ ꯆꯪꯂꯒꯦ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯁꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯑꯁꯨꯝ ꯇꯧꯗꯅ ꯊꯝꯕꯥꯜ ꯆꯥꯎ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯑꯗꯨꯃꯛ ꯆꯪꯈ꯭ꯔꯦ꯫ ꯃꯌꯨꯝꯗ ꯆꯪꯕ ꯃꯇꯝꯗ ꯊꯝꯕꯥꯜ ꯆꯥꯎꯅ ꯅꯨꯄꯤ, ꯁꯦ ꯇꯥꯕ꯭ꯔꯥ? ꯁꯦ ꯊꯣꯡꯁꯦ ꯑꯃꯨꯛꯇ ꯍꯥꯡꯉꯣꯁꯦ꯫ ꯑꯁꯨꯝꯅ ꯀꯧꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨ ꯊꯣꯡ ꯍꯥꯡꯕ ꯌꯥꯗ꯭ꯔꯦ꯫ ꯑꯩꯗꯤ ꯀꯥꯎꯕꯨ ꯀꯥꯎꯔꯤ꯫ ꯉꯁꯥꯏ ꯑꯩꯅ ꯀꯩꯅꯣ ꯈꯔ ꯁꯤꯟꯅꯔꯝꯕꯗꯣ
ꯑꯩꯒꯤ ꯄꯨꯊꯣꯛꯂꯤꯕ ꯁꯤꯒꯤ ꯈꯨꯗꯩ ꯑꯁꯤꯅ ꯀꯜꯂꯒꯦ꯫ ꯈꯨꯗꯩ ꯑꯗꯨ ꯂꯧꯊꯣꯛꯂꯕ ꯃꯇꯨꯡꯗ ꯐꯛꯂꯥꯡ ꯑꯗꯨꯗ ꯑꯃꯨꯔꯛ ꯑꯅꯤꯔꯛ ꯁꯠ ꯀꯜꯂꯤ꯫ ꯑꯗꯨꯒ ꯅꯨꯄꯤ ꯊꯣꯡꯁꯦ ꯑꯃꯨꯛꯇꯪ ꯍꯥꯡꯉꯣ ꯍꯥꯏꯗꯅ ꯊꯝꯕꯥꯜꯖꯥꯎꯁꯨ ꯀꯧꯔꯤ꯫ ꯍꯟꯗꯛꯃꯨꯛꯇꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯣ ꯊꯣꯡ ꯍꯥꯡꯂꯛꯏ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯊꯣꯡ ꯍꯥꯡꯂꯛꯄ ꯃꯇꯝꯗ ꯃꯁꯥꯁꯤ ꯏꯀꯤ ꯀꯤꯕꯒꯨꯝ ꯇꯧꯏ꯫ ꯊꯝꯕꯥꯜꯖꯥꯎꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯃꯥꯏꯊꯣꯡꯗꯣ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯀꯅꯥꯅ ꯀꯩꯗꯧꯔꯒꯦ? ꯅꯠꯇꯦ, ꯅꯪꯒꯤ ꯅꯁꯥꯗꯣ ꯑꯀꯤ ꯇꯨꯖꯨꯡꯕ ꯈꯔ ꯐꯥꯎꯕꯒꯨꯝ ꯇꯧꯏꯗ꯫ ꯃꯣꯏꯄꯥꯖꯤ, ꯑꯩꯗꯤ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯃꯥꯡꯗ ꯃꯣꯏꯄꯥꯖꯤꯒ ꯃꯥꯟꯅꯕ ꯈꯣꯟꯖꯦꯜ ꯑꯃꯅ ꯊꯣꯡ ꯑꯁꯤ ꯍꯥꯡꯗꯣꯛꯑꯣ ꯍꯥꯏꯗꯅ ꯀꯧꯔꯝꯃꯤ꯫ ꯑꯗꯨꯗ ꯃꯣꯏꯄꯥꯖꯤꯅ ꯁꯤꯟꯅꯔꯝꯕ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯁꯤ ꯀꯤꯗꯅ ꯏꯁꯥꯁꯤ ꯊꯣꯡ ꯑꯃꯠꯇ ꯍꯥꯡꯗꯦ꯫ ꯊꯝꯕꯥꯜꯖꯥꯎꯅ ꯊꯧꯗꯣꯛ ꯀꯔꯝꯅ? ꯅꯠꯇꯦ, ꯃꯇꯧ ꯀꯔꯝꯅ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯈ꯭ꯔꯤꯕꯅꯣ? ꯑꯩꯗꯤ ꯏꯁꯥꯁꯤ ꯎꯏꯔꯨꯝ ꯁꯥꯔꯨꯝ ꯇꯧꯕ ꯍꯧꯔꯛꯂꯕꯅꯤ꯫ ꯃꯗꯨꯗ ꯃꯣꯏꯄꯥꯖꯤꯒꯤ ꯈꯣꯟꯖꯦꯜ ꯃꯥꯟꯕ ꯑꯃ ꯊꯣꯡꯁꯤ ꯑꯃꯨꯛꯇꯪ ꯍꯥꯡꯉꯣ ꯍꯥꯏꯗꯅ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯇꯠꯇꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯑꯩꯁꯤ ꯊꯣꯡꯁꯤ ꯍꯥꯡꯗꯣꯛꯁꯤꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯤ꯫ ꯃꯗꯨꯗ ꯃꯣꯏꯄꯥꯖꯤꯅ ꯍꯥꯏꯔꯝꯕ ꯈꯨꯗꯩ ꯑꯁꯤ ꯐꯛꯂꯥꯡꯗ ꯀꯜꯂꯛꯀꯦ ꯅꯠꯇ꯭ꯔꯒ ꯊꯣꯡꯗ ꯀꯜꯂꯛꯀꯦ ꯍꯥꯏꯗꯅ ꯍꯥꯏꯔꯝꯕꯗꯣ, ꯃꯗꯨꯗ ꯑꯩꯁꯨ ꯀꯜꯂꯛꯇꯕꯗꯨꯗ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯂꯩꯔꯤ꯫ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯕ ꯃꯇꯨꯡꯗ ꯑꯗꯨꯃꯛ ꯀꯧꯈꯤꯗ꯭ꯔꯦ꯫ ꯃꯗꯨꯒꯤ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯃꯣꯏꯄꯥꯖꯤꯅ ꯀꯧꯔꯛꯏꯕꯅꯤ꯫ ꯑꯗꯣ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯊꯧ ꯇꯧꯕꯁꯤ ꯇꯣꯛꯄꯤꯔꯣꯕ꯫ ꯑꯩꯁꯨ ꯂꯝꯕꯤꯗ ꯂꯥꯛꯄꯗ ꯀꯩꯅꯣ ꯈꯔ ꯊꯦꯡꯅꯔꯛꯏ꯫ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯃꯔꯝ ꯑꯁꯤ ꯑꯩꯅ ꯄꯥꯝꯕ ꯊꯧꯗꯣꯛ ꯈꯔ ꯊꯣꯛꯍꯟꯒꯗꯕ ꯂꯩ꯫ ꯐꯠꯇꯕꯃꯛꯇꯤ ꯅꯠꯇꯦ, ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯑꯃꯠꯇ ꯊꯦꯡꯅꯔꯣꯏ꯫ ꯃꯗꯨꯗ ꯑꯩꯅ ꯄꯥꯝꯃꯤꯕꯁꯤ ꯌꯧꯗ꯭ꯔꯤꯈꯩꯗꯤ ꯁꯥꯟꯅꯕꯁꯦ ꯄꯥꯛ ꯇꯣꯛꯀꯗꯕ ꯃꯥꯟꯗꯦ꯫ ꯐꯔꯦꯁꯤ, ꯇꯨꯝꯊꯅꯕ ꯇꯧꯔꯁꯤ꯫ ꯑꯩꯅ ꯂꯥꯛꯄꯗꯁꯨ ꯀꯩꯅꯣ ꯂꯝꯕꯤꯗ ꯈꯔ ꯊꯦꯡꯅꯔꯛꯏ꯫ ꯑꯁꯨꯝꯅ ꯍꯥꯏꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯀꯩ ꯊꯦꯡꯅꯔꯛꯀꯦ ꯍꯥꯏꯗꯅ ꯍꯪꯂꯝꯃꯤ꯫ ꯃꯗꯨꯗ ꯊꯝꯕꯥꯜꯖꯥꯎꯅ ꯉꯁꯥꯏ ꯊꯦꯡꯅꯈꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯝꯂꯦ꯫ ꯃꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ, ꯀꯔꯤꯅꯣꯗ? ꯑꯗꯣ ꯃꯣꯏꯄꯥꯖꯤꯅ ꯁꯥꯟꯅꯔꯤꯕ ꯂꯥꯏꯁꯤꯡ ꯑꯁꯤ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯈꯪꯂꯛꯂꯕꯗꯤ ꯐꯔꯛ ꯑꯣꯟꯊꯣꯛꯅ ꯇꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯅꯤꯀꯣ? ꯑꯣꯏꯗꯅꯕ ꯑꯩꯁꯨ ꯀꯩꯅꯣ ꯈꯔ ꯇꯧꯁꯤꯜꯂꯒ ꯂꯣꯏꯔꯦ꯫ ꯐꯔꯦꯁꯤ, ꯇꯨꯝꯊꯅꯕ ꯇꯧꯔꯁꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃꯁꯨ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯊꯝꯕꯥꯜꯖꯥꯎꯁꯨ ꯃꯍꯥꯛꯀꯤ ꯊꯕꯛ ꯆꯠꯐꯝ ꯑꯗꯨꯃꯛ ꯆꯠꯂꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤꯁꯨ ꯑꯗꯨꯃꯛ ꯊꯕꯛ ꯆꯠꯄꯗꯣ ꯑꯗꯨꯝ ꯆꯠꯂꯤ꯫ ꯂꯧꯕꯨꯛꯇ ꯀꯨꯝꯂꯒ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯁꯤ ꯊꯕꯛꯇ ꯑꯗꯨꯃꯛ ꯁꯨꯏ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯂꯕ ꯃꯇꯝ ꯌꯧꯔꯦ꯫ ꯈꯨꯜ ꯑꯁꯤꯒꯤ ꯅꯍꯥ ꯑꯣꯏꯔꯤꯕ ꯃꯅꯤ ꯑꯃꯗꯤ ꯁꯥꯟꯇ, ꯁꯅꯥꯇꯣꯝꯕ ꯃꯈꯣꯏ ꯃꯔꯤ ꯑꯁꯤ ꯑꯇꯣꯞꯄ ꯂꯩꯀꯥꯏꯗ ꯃꯃꯥꯟꯅꯕ ꯑꯃꯒꯤ ꯃꯤꯁꯤꯃꯤꯅ, ꯍꯥꯏꯕꯗꯤ ꯃꯃꯥꯟꯅꯕ ꯑꯃꯒꯤ ꯃꯃꯥ ꯁꯤꯔꯦ ꯍꯥꯏꯗꯅ ꯃꯈꯣꯏꯁꯦ ꯑꯗꯨꯃꯛ ꯆꯠꯂꯨꯕꯅꯤ꯫ ꯉꯥꯇꯪꯕ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯑꯗꯨꯃꯛ ꯍꯜꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯁꯨ ꯈꯔ ꯊꯦꯡꯖꯤꯜꯂꯛꯂꯤ꯫ ꯑꯍꯤꯡꯒꯤ ꯄꯨꯡ 11 ꯕꯥꯔꯣ ꯇꯥꯁꯤꯜꯂꯛꯀꯗꯧꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯒꯥꯔꯤꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯑꯃꯠꯇ ꯂꯩꯇ꯭ꯔꯤ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯒꯤ ꯑꯣꯏꯅ꯫ ꯂꯝꯕꯤꯁꯤꯁꯨ ꯃꯇꯤꯛ ꯆꯥꯅ ꯁꯦꯝꯗꯕ ꯑꯣꯏꯕꯅ ꯃꯈꯣꯏꯁꯨ ꯀꯣꯏꯅ ꯆꯠꯀꯗꯕ ꯂꯝꯕꯤ ꯑꯁꯤ ꯑꯐꯕ ꯈꯔꯕꯨꯗꯤ ꯐꯒꯠꯄ ꯂꯝꯕꯤꯕꯨꯗꯤ ꯑꯣꯏ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯁꯤ ꯈꯔ ꯀꯨꯏꯅ ꯆꯪꯒꯅꯤ ꯍꯥꯏꯗꯅ ꯃꯅꯤꯅ ꯋꯥꯐꯝ ꯈꯔ ꯍꯧꯗꯣꯔꯛꯏ꯫ ꯁꯥꯟꯇ, ꯁꯅꯥꯇꯣꯝꯕ, ꯁꯣꯝꯒꯤ ꯂꯝꯕꯤ ꯑꯀꯣꯏꯕꯁꯤ ꯁꯤꯗ ꯆꯠꯂꯕꯗꯤ ꯃꯇꯝ ꯑꯁꯤ ꯈꯔꯁꯨ ꯁꯥꯡꯗꯣꯛꯀꯗꯕ ꯃꯥꯜꯂꯤ꯫ ꯃꯇꯝ ꯑꯁꯤ ꯁꯥꯡꯗꯣꯛꯇꯨꯅ ꯌꯨꯝ ꯌꯧꯕꯗ ꯈꯔ ꯊꯦꯡꯒꯗꯕ ꯑꯣꯏꯔꯕꯗꯤ ꯃꯌꯥꯝꯅꯁꯨ ꯀꯌꯥ ꯊꯣꯏꯅ ꯆꯠꯅꯗꯕ ꯁꯤꯒꯤ ꯂꯝꯕꯤ, ꯃꯥꯏꯕꯒꯤ ꯂꯝꯕꯤ ꯍꯥꯏꯔꯤꯕꯁꯤꯗ ꯑꯗꯨꯃꯛ ꯆꯠꯂꯁꯤꯔꯥ? ꯁꯅꯥꯇꯣꯝꯕꯅ, ꯏꯇꯥꯎ, ꯑꯩꯗꯤ ꯃꯁꯤꯒꯤ ꯂꯝꯕꯤ ꯑꯁꯤ ꯆꯠꯅꯤꯡꯕ ꯀꯌꯥ ꯑꯣꯏꯗꯦ꯫ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯏꯇꯥꯎ? ꯈꯪꯗꯦ, ꯁꯤꯒꯤ ꯂꯝꯕꯤ ꯑꯁꯤ ꯊꯥꯏꯅꯉꯩ ꯃꯇꯝꯗꯁꯨ ꯕꯕꯥꯍꯣꯏꯅ ꯀꯩꯅꯣ ꯈꯔ ꯉꯥꯡꯅꯩ꯫ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯍꯟꯗꯛ ꯃꯔꯛ ꯑꯁꯤ ꯈꯨꯜ ꯂꯩꯀꯥꯏꯁꯤꯗꯁꯨ ꯀꯩꯅꯣ ꯈꯔ ꯉꯥꯡꯅꯕꯁꯤꯗ ꯁꯤꯒꯤ ꯂꯝꯕꯤ ꯑꯁꯤ ꯁꯤꯗꯅ ꯍꯦꯟꯅ ꯉꯥꯡꯅꯩ꯫ ꯏꯇꯥꯎ, ꯊꯥꯏꯅꯉꯩꯒꯤ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯃꯤꯒ ꯁꯝꯅꯔꯤꯉꯩ ꯃꯇꯝꯒꯤ ꯋꯥꯔꯤꯗꯣ ꯑꯩꯗꯤ ꯃꯗꯨ ꯀꯌꯥ ꯊꯣꯏꯅ ꯊꯥꯖꯕ ꯑꯃꯠꯇ ꯑꯣꯏꯗꯦꯗ꯫ ꯏꯇꯥꯎ ꯁꯥꯟꯇ, ꯏꯇꯥꯎ ꯁꯥꯟꯇꯗꯤ ꯀꯔꯤ ꯍꯥꯏꯔꯤꯒꯦ? ꯑꯩꯗꯤ ꯈꯪꯗꯦꯗ, ꯅꯕꯥꯅꯤꯅ ꯌꯥꯏ ꯍꯥꯏꯕꯗꯣ ꯑꯩꯗꯤ ꯑꯗꯨꯃꯛ ꯌꯥꯏ꯫ ꯈꯨꯜ ꯂꯩꯀꯥꯏꯁꯤꯗ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯃꯁꯤ ꯑꯃꯨꯛꯇꯪꯗꯤ ꯚꯥꯞꯁꯨ ꯈꯔ ꯇꯥꯕꯅꯗꯤ ꯐꯕꯅꯤ꯫ ꯌꯦꯡꯉꯨ, ꯈꯨꯜ ꯂꯩꯀꯥꯏꯁꯤꯗ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯈꯔ ꯍꯥꯏꯅꯔꯤꯕꯁꯤ ꯃꯁꯤ ꯑꯗꯨꯃꯛ ꯆꯨꯝꯕꯃꯛꯇꯤ ꯑꯗꯨꯃꯛ ꯌꯥꯎꯕꯖꯥꯠꯅꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯅꯤꯅ ꯍꯥꯏꯔꯛꯏ, ꯌꯥꯔꯦꯁꯤ, ꯌꯨꯝꯗ ꯌꯧꯕ ꯊꯦꯡꯒꯗꯕ ꯑꯣꯏꯔꯕꯗꯤ ꯁꯤꯗꯩꯁꯤꯗ ꯑꯗꯨꯝ ꯀꯣꯏꯗꯨꯅ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯁꯤ꯫ ꯀꯣꯏꯔꯒ ꯆꯠꯄꯗ ꯑꯩꯈꯣꯏ ꯑꯍꯨꯝ ꯁꯨꯔꯤꯕꯁꯤꯗꯤ ꯀꯅꯥꯅ ꯀꯔꯤ ꯀꯤꯒꯗꯧꯔꯤꯕꯅꯣ? ꯏꯇꯥꯎ, ꯀꯤꯕꯒꯤ ꯋꯥꯕꯨꯗꯤ ꯀꯌꯥ ꯊꯣꯏꯗꯣꯛꯇꯦꯗ꯫ ꯑꯗꯨꯗ ꯀꯅꯥꯅ ꯈꯪꯕ, ꯂꯥꯏꯕꯛ ꯊꯤꯕꯗꯒꯤ ꯃꯁꯤꯗꯩꯁꯤꯗ ꯑꯗꯨꯃꯛ ꯊꯣꯛꯂꯛꯑꯕꯗꯤ ꯑꯩꯈꯣꯏ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ꯫ ꯐꯔꯦꯁꯤ,
ꯑꯗꯣ ꯑꯗꯨꯝ ꯆꯠꯅꯕ ꯇꯧꯔꯁꯤ ꯌꯨꯝꯗ ꯈꯤꯇꯪ ꯊꯨꯅ ꯌꯧꯅꯕ ꯇꯧꯔꯁꯤ ꯊꯕꯛꯅꯒ ꯊꯕꯛ ꯋꯥꯔꯨꯕꯅꯤ ꯏꯁꯥꯁꯤ ꯋꯥꯕꯅꯁꯨ ꯌꯥꯗ꯭ꯔꯦ ꯏꯇꯥꯎ ꯑꯅꯤꯈꯛ ꯑꯁꯨꯝꯅ ꯃꯅꯤꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯃꯈꯣꯏꯁꯨ ꯌꯥꯔꯦ ꯑꯁꯨꯝꯅ ꯑꯁꯨꯝ ꯂꯥꯛꯂꯦ ꯃꯈꯣꯏ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯈꯟꯕꯗꯧꯗ ꯑꯗꯨꯃꯛ ꯂꯥꯛꯄꯅꯤ ꯃꯅꯤꯅ ꯍꯥꯏꯔꯛꯏ ꯌꯦꯡꯉꯨ ꯊꯥꯏꯅꯉꯥꯏꯒꯤ ꯃꯇꯝꯗ ꯀꯩꯅꯣ ꯈꯔ ꯍꯥꯏꯅꯕꯒꯤ ꯋꯥꯅꯤ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯂꯝꯕꯤ ꯑꯁꯤ ꯑꯩꯗꯤ ꯀꯌꯥ ꯊꯣꯏꯅ ꯑꯃꯠꯇ ꯊꯥꯖꯕ ꯇꯧꯗꯦ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯑꯁꯤꯁꯨ ꯈꯔ ꯀꯨꯡꯂꯛꯏ ꯈꯔ ꯂꯩꯔꯒꯗꯤ ꯁꯤꯒꯤ ꯑꯍꯥꯡꯕ ꯂꯝ ꯃꯌꯥꯝꯁꯤꯡ ꯑꯁꯤꯁꯨ ꯃꯤ ꯂꯣꯏꯅ ꯇꯥꯁꯤꯟꯅꯔꯛꯂꯕꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯃꯠꯇ ꯇꯧꯔꯔꯣꯏꯗ ꯅꯈꯣꯏꯅ ꯈꯔ ꯀꯤꯒꯟꯕꯗꯨꯗ ꯃꯤꯅꯁꯨ ꯀꯩꯅꯣ ꯈꯔ ꯍꯥꯏꯅꯕꯗꯨꯗ ꯅꯈꯣꯏꯅ ꯁꯥꯗꯨꯗ ꯑꯀꯤ ꯇꯨꯖꯨꯡꯕ ꯐꯥꯎꯔꯤ ꯑꯗꯨꯅꯅꯤ ꯑꯗꯨ ꯏꯇꯥꯎ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯊꯥꯏꯅꯉꯥꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯕꯁꯤ ꯃꯁꯤ ꯇꯤꯡꯈꯦꯠ ꯂꯥꯏꯈꯦꯠꯄꯁꯨ ꯑꯩꯈꯣꯏ ꯐꯠꯇꯤ ꯐꯠꯇꯕꯅꯤꯀꯣ ꯁꯥꯟꯇꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯃꯅꯤꯅ ꯑꯦꯔꯥ ꯁꯥꯟꯇ ꯅꯪꯁꯨ ꯑꯣꯟꯊꯣꯛꯄ ꯉꯥꯛꯇ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯤꯁꯨ ꯈꯔ ꯃꯥꯜꯂꯨ ꯀꯩꯗꯧꯕꯒꯦ ꯌꯦꯡꯉꯨ ꯑꯁꯨꯛ ꯀꯨꯏꯕ ꯂꯝꯕꯤ ꯑꯁꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯂꯥꯛꯄ ꯃꯇꯝꯗ ꯁꯤꯒꯤ ꯂꯝꯕꯤꯁꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯃꯠꯇ ꯇꯧꯗꯦ ꯅꯪꯗꯤ ꯊꯦꯡꯅꯈ꯭ꯔꯕ꯭ꯔꯥ ꯊꯦꯡꯅꯕꯒꯤ ꯋꯥꯕꯨꯗꯤ ꯊꯦꯡꯅꯗ꯭ꯔꯤꯗ ꯑꯗꯨꯗ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯀꯩꯅꯣ ꯈꯔ ꯍꯥꯏꯅꯕꯁꯤ ꯃꯁꯤ ꯆꯨꯝꯗꯤ ꯑꯗꯨꯝ ꯆꯨꯝꯕꯅꯤ ꯁꯅꯥꯇꯣꯝꯕꯅ ꯃꯔꯛ ꯊꯠꯅ ꯍꯥꯏꯔꯛꯏ ꯃꯅꯤ ꯅꯪ ꯀꯤꯗꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯇꯁꯦꯡꯅ ꯊꯣꯛꯂꯛꯂꯕꯗꯤ ꯅꯪ ꯍꯥꯟꯅ ꯃꯥꯡ ꯊꯥꯔꯒ ꯆꯦꯟꯈꯤꯅꯤꯅꯦ ꯑꯩꯗꯤ ꯊꯣꯛꯂꯛꯁꯅꯨ ꯑꯩꯗꯤ ꯏꯁꯥꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯈꯟꯕ ꯇꯧꯔꯣꯏ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯑꯗꯨꯝ ꯂꯥꯛꯏ ꯃꯈꯣꯏꯅ ꯂꯥꯛꯂꯤꯕ ꯂꯝꯕꯤ ꯑꯁꯤ ꯁꯤꯒꯤ ꯅꯥꯀꯜ ꯊꯪꯕ ꯁꯔꯨꯛ ꯑꯗꯣꯝꯗ ꯆꯤꯡꯃꯥꯏ ꯑꯃ ꯂꯩ ꯆꯤꯡ ꯑꯗꯨꯒꯤ ꯃꯈꯣꯡ ꯑꯗꯨꯗꯅ ꯃꯈꯣꯏꯅ ꯆꯠꯂꯤꯕ ꯂꯝꯕꯤ ꯑꯁꯤꯅꯤ ꯂꯝꯕꯤ ꯑꯁꯤꯒꯤ ꯅꯥꯀꯜ ꯊꯪꯕ ꯁꯔꯨꯛ ꯑꯃꯔꯣꯝꯗꯅ ꯂꯧꯕꯨꯛ ꯉꯥꯛꯇ ꯄꯔꯦꯡ ꯁꯥꯡꯅ ꯂꯩ ꯂꯝ ꯍꯥꯡꯅꯤ ꯍꯥꯏꯕ ꯌꯥꯏ ꯆꯤꯡ ꯑꯗꯨꯅ ꯈꯔ ꯊꯠꯄꯒꯤ ꯋꯥꯅꯤ ꯆꯤꯡ ꯑꯁꯤꯁꯨ ꯄꯨꯡꯆꯥꯎ ꯆꯥꯎꯕ ꯆꯤꯡ ꯅꯠꯇꯦ ꯃꯇꯦꯛ ꯈꯔ ꯈꯖꯤꯛ ꯈꯛꯇꯅꯤ ꯃꯇꯦꯛ ꯈꯔ ꯈꯖꯤꯛ ꯑꯁꯤꯅ ꯃꯈꯣꯏꯁꯨ ꯀꯤꯅ ꯑꯗꯨꯃꯛ ꯂꯥꯛꯏ ꯁꯥꯟꯇ ꯑꯃꯗꯤ ꯁꯅꯥꯇꯣꯝꯕ ꯑꯗꯨꯕꯨ ꯃꯅꯤꯒꯤ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯅꯥꯁꯨꯡꯕ ꯇꯧꯗ ꯑꯗꯨꯃꯛ ꯂꯥꯛꯏ ꯑꯁꯨꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅ ꯂꯥꯛꯄꯅ ꯁꯅꯥꯇꯣꯝꯕꯅ ꯍꯥꯏꯔꯛꯏ ꯏꯇꯥꯎ ꯃꯅꯤ ꯑꯩ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯪꯖꯒꯦ ꯍꯥꯏꯌꯨ ꯏꯇꯥꯎ ꯀꯔꯤꯒꯨꯝꯕ ꯁꯤꯒꯤ ꯂꯝꯕꯤꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯐꯠ ꯊꯣꯛꯂꯛꯑꯕꯗꯤ ꯅꯪ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯦꯔꯥ ꯏꯇꯥꯎ ꯑꯣꯟꯊꯣꯛꯄ ꯉꯥꯛꯇ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯃꯠꯇ ꯇꯧꯔꯣꯏꯁꯤ ꯂꯥꯛꯇ ꯂꯥꯛꯑꯣ ꯃꯈꯣꯏ ꯑꯍꯨꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅ ꯆꯠꯄꯅ ꯆꯤꯡꯊꯛ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯌꯦꯡꯕꯒꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯍꯥꯏꯐꯦꯠꯁꯨ ꯇꯥꯔꯤ ꯃꯈꯣꯏ ꯑꯍꯨꯝꯅ ꯆꯠꯂꯤꯕ ꯂꯝꯕꯤ ꯑꯗꯨꯗ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩ ꯀꯅꯥꯅ ꯌꯦꯡꯂꯛꯏꯕꯅꯣ ꯍꯥꯏꯕꯗꯤ ꯑꯃꯠꯇ ꯈꯪꯗꯦ ꯑꯁꯨꯝꯅ ꯆꯤꯡ ꯑꯗꯨꯒꯤ ꯃꯌꯥꯏ ꯊꯪꯕ ꯁꯔꯨꯛ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯤ ꯆꯤꯡꯊꯛ ꯑꯗꯨꯗ ꯁꯨꯔꯣ ꯍꯥꯏꯗꯨꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯆꯠꯄꯒꯨꯝꯅ ꯃꯈꯣꯜ ꯈꯔ ꯊꯣꯛꯂꯛꯂꯤ ꯃꯗꯨꯗ ꯁꯥꯟꯇꯅ ꯆꯤꯡ ꯃꯊꯛ ꯊꯪꯕ ꯁꯔꯨꯛ ꯑꯁꯤꯗ ꯀꯅꯥꯅꯣ ꯆꯠꯂꯤꯕꯁꯤꯅ ꯁꯅꯥꯇꯣꯝꯕꯅ ꯃꯤ ꯑꯣꯏꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯇꯤꯟ ꯀꯥꯡ ꯃꯌꯥꯝ ꯑꯃꯅ ꯇꯧꯔꯤꯕ꯭ꯔꯥ ꯎꯆꯤꯅ ꯀꯩꯅ ꯆꯦꯟꯕꯃꯨꯛ ꯑꯣꯏꯔꯤꯕ ꯖꯥꯠꯂꯥ ꯑꯁ ꯂꯥꯛꯎꯗ ꯅꯈꯣꯏꯁꯦ ꯑꯣꯟꯊꯣꯛꯅ ꯀꯤꯒꯟꯈ꯭ꯔꯦ ꯂꯥꯛꯑꯣ ꯈꯔ ꯊꯨꯅ ꯑꯁꯨꯝꯅ ꯁꯨꯝ ꯆꯠꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯟꯅꯗꯅ ꯂꯥꯛꯏ ꯑꯅꯤꯗꯨꯗꯤ ꯍꯥꯏꯕꯗꯤ ꯁꯥꯟꯇ ꯑꯃꯗꯤ ꯁꯅꯥꯇꯣꯝꯕ ꯃꯈꯨꯠ ꯆꯦꯖꯠꯅ ꯍꯦꯛꯇ ꯄꯥꯏꯁꯤꯟꯅꯩ ꯃꯅꯤꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯈꯟꯕ ꯇꯧꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯃꯥꯡ ꯊꯥꯗꯨꯅ ꯑꯗꯨꯃꯛ ꯆꯠꯂꯤ ꯃꯈꯣꯏꯅ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯂꯝꯍꯥꯡ ꯑꯁꯦ ꯈꯔ ꯂꯥꯟꯊꯣꯛꯀꯗꯕꯁꯨ ꯋꯥꯠꯂꯤ ꯈꯔ ꯃꯃꯥꯡ ꯑꯣꯏꯔꯞꯅ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃ ꯁꯣꯠ ꯂꯥꯎꯅ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯆꯠꯂꯤꯕꯗꯣ ꯃꯅꯤꯡ ꯊꯪꯅ ꯆꯠꯂꯤꯕ ꯁꯅꯥꯇꯣꯝꯕꯅ ꯎꯔꯛꯂꯤ ꯅꯨꯃꯤꯠ ꯑꯗꯨ ꯅꯤꯡꯊꯝꯊꯥꯒꯤ ꯃꯇꯝ ꯑꯣꯏꯖꯔꯕꯁꯨ ꯊꯥꯕꯜꯒꯤ ꯃꯉꯥꯜꯗꯤ ꯈꯔ ꯃꯈꯩꯁꯨ ꯐꯩ ꯏꯇꯥꯎ ꯑꯥꯗ ꯆꯠꯂꯤꯁꯤ ꯀꯅꯥꯅꯣ ꯁꯥꯟꯇꯅ ꯏꯇꯥꯎ ꯑꯩꯁꯨ ꯈꯪꯗꯦ ꯍꯧꯖꯤꯛ ꯊꯦꯡꯂꯀꯥꯟꯁꯤꯗ ꯅꯨꯄꯤ ꯑꯃ ꯆꯠꯐꯝ ꯊꯣꯛꯄ꯭ꯔꯥ ꯆꯠꯂꯤꯕ ꯑꯁꯤꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃ ꯄꯨꯕꯒꯨꯝ ꯇꯧꯏꯗ ꯑꯁꯨꯝꯅ ꯁꯅꯥꯇꯣꯝꯕ ꯑꯃꯗꯤ ꯁꯥꯟꯇ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯅꯤꯅ ꯍꯥꯏꯔꯛꯏ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯒꯦ ꯅꯕꯥꯅꯤꯁꯤꯗꯤ ꯑꯣꯟꯊꯣꯛꯄ ꯌꯥꯝꯅ ꯀꯤꯒꯟꯈ꯭ꯔꯦꯍꯦ ꯏꯇꯥꯎ ꯀꯤꯕꯒꯤ ꯋꯥ ꯅꯠꯇꯦ ꯃꯃꯥꯡ ꯊꯪꯕ ꯁꯔꯨꯛ ꯈꯔ ꯆꯈꯠꯂꯒ ꯅꯨꯄꯤ ꯑꯃ ꯆꯠꯂꯤꯕꯁꯤ ꯀꯅꯥꯅꯣ ꯑꯁꯤꯕꯨ ꯁꯥꯟꯇꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯃꯅꯤꯅ ꯀꯗꯥꯏꯗꯅꯣ ꯍꯥꯏꯁꯤ ꯑꯩꯗꯤ ꯎꯗꯦꯗ ꯇꯨ ꯉꯥꯏꯍꯥꯛꯇꯪ ꯂꯦꯞꯈꯣ ꯅꯪꯒꯤ ꯆꯠꯄꯗꯣ ꯉꯥꯏꯍꯥꯛꯇꯪ ꯂꯦꯞꯈꯣ ꯃꯃꯥꯡ ꯑꯁꯤꯗ ꯅꯨꯄꯤ ꯑꯃ ꯈꯔ ꯂꯥꯞꯇꯛꯅ ꯆꯠꯂꯤꯕꯁꯤ ꯅꯪꯕꯨ ꯊꯥꯕꯜꯒꯤ ꯃꯉꯥꯜ ꯑꯁꯤꯗ ꯎꯗ꯭ꯔꯕ꯭ꯔꯣ ꯁꯥꯟꯇꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯃꯅꯤꯁꯨ ꯀꯨꯞꯊꯅ ꯌꯦꯡꯉꯤ ꯏꯇꯥꯎ ꯑꯥꯗ ꯆꯠꯂꯤꯕꯁꯤꯗꯤ ꯅꯨꯄꯤ ꯅꯠꯇ꯭ꯔꯥ ꯁꯥꯟꯇꯅ ꯃꯥꯅꯤ ꯉꯥꯏꯍꯥꯛꯇꯪ ꯂꯦꯞꯈꯤꯁꯤꯔꯥ ꯂꯦꯞꯄꯕꯗꯤ ꯃꯇꯝ ꯑꯁꯤ ꯊꯦꯡꯉꯅꯤ ꯑꯩꯈꯣꯏꯅ ꯆꯠꯄ ꯂꯦꯞꯄꯗ ꯅꯨꯄꯤ ꯑꯁꯤꯁꯨ ꯂꯦꯞꯈ꯭ꯔꯦ ꯂꯥꯛꯑꯣ ꯀꯅꯥꯅ ꯈꯪꯅꯤ ꯃꯤ ꯑꯣꯏꯔꯝꯂꯕꯗꯤ
ꯊꯥꯕꯜꯒꯤ ꯃꯉꯥꯜ ꯑꯁꯤꯗꯁꯨ ꯏꯀꯣꯛ-ꯀꯣꯛꯅ ꯎꯔꯤ꯫ ꯂꯥꯛꯑꯣ, ꯈꯔ ꯊꯨꯅ ꯆꯠꯁꯤ ꯂꯥꯛꯑꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯑꯗꯨꯝ ꯂꯥꯛꯏ꯫ ꯃꯅꯤꯁꯨ ꯀꯩꯒꯨꯝꯕ ꯑꯃꯠꯇ ꯈꯟꯕꯇꯧꯗ ꯃꯆꯤꯜꯗ ꯀꯔꯤꯒꯨꯝꯕ ꯈꯔꯁꯨ ꯁꯣꯜꯂꯒꯗꯃꯛ ꯂꯥꯛꯏ꯫ ꯁꯥꯟꯇꯅ ꯃꯤ ꯑꯣꯏꯔꯝꯂꯕꯗꯤ ꯐꯩ, ꯂꯥꯏꯒꯨꯝꯕ ꯑꯣꯏꯔꯝꯂꯕꯗꯤ ꯑꯩꯈꯣꯏ ꯑꯍꯨꯝꯒꯤ ꯊꯋꯥꯏ ꯑꯁꯤ ꯃꯥꯡꯖꯒꯗꯧꯔꯤꯕꯅꯤ꯫ ꯏꯇꯥꯎ, ꯈꯔ ꯁꯨꯝꯒꯤ ꯃꯇꯥꯏ ꯑꯣꯏꯔꯞꯅ ꯑꯗꯨꯃꯛ ꯆꯠꯁꯤ꯫ ꯑꯁꯨꯝꯅ ꯁꯥꯟꯇ ꯑꯃꯗꯤ ꯃꯅꯤ ꯑꯗꯨꯒ ꯁꯅꯥꯇꯣꯝꯕ ꯃꯇꯥꯏ ꯑꯣꯏꯔꯞꯅ ꯆꯠꯂꯤ꯫ ꯅꯨꯄꯤ ꯑꯗꯨꯁꯨ ꯑꯗꯨꯃꯛ ꯆꯠꯂꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯅ ꯅꯨꯄꯤ ꯑꯗꯨ ꯇꯥꯡꯈꯠꯀꯦ ꯈꯜꯂꯤ, ꯑꯗꯨꯕꯨ ꯇꯥꯡꯈꯠꯄ ꯑꯃꯠꯇ ꯐꯪꯗꯦ꯫ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯅꯣꯡ ꯑꯁꯤꯁꯨ ꯂꯣꯏꯅ ꯈꯟꯖꯤꯟꯈ꯭ꯔꯦ꯫ ꯅꯣꯡꯅ ꯈꯟꯖꯤꯟꯈꯤꯕꯗꯨꯗ ꯊꯥꯕꯜꯒꯤ ꯃꯉꯥꯜ ꯑꯗꯨꯁꯨ ꯑꯃꯠꯇ ꯎꯈꯤꯗ꯭ꯔꯦ꯫ ꯅꯨꯄꯤ ꯑꯗꯨꯁꯨ ꯀꯗꯥꯏ ꯇꯥꯅ ꯆꯠꯈ꯭ꯔꯕꯅꯣ ꯍꯥꯏꯕ ꯃꯐꯝ ꯃꯔꯥꯡ ꯑꯃꯠꯇ ꯈꯪꯈꯤꯗ꯭ꯔꯦ꯫ ꯂꯩꯆꯤꯜ ꯑꯁꯤꯅ ꯈꯟꯖꯤꯟꯈꯤꯕꯗ ꯄꯨꯝꯃꯝ ꯍꯦꯛꯇ ꯃꯝꯈ꯭ꯔꯦ꯫ ꯊꯥꯕꯜꯒꯤ ꯃꯉꯥꯜ ꯑꯗꯨꯗ ꯎꯖꯔꯝꯕꯗꯣ ꯑꯃꯠꯇ ꯎꯗꯕꯗꯨꯗ ꯃꯅꯤꯅ ꯍꯥꯏꯔꯛꯏ, ꯀꯗꯥꯏ ꯇꯥꯅ ꯆꯠꯈ꯭ꯔꯕ? ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯑꯁꯦꯡꯕꯒꯤ ꯅꯨꯄꯤꯔꯥ ꯅꯠꯇ꯭ꯔꯒ ꯀꯔꯤꯅꯣ? ꯏꯇꯥꯎ, ꯑꯩꯈꯣꯏꯁꯨ ꯑꯃꯠꯇ ꯈꯪꯗꯦ꯫ ꯑꯗꯨ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯇꯧꯔꯤꯕꯅꯣ? ꯑꯁꯨꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯆꯤꯡꯊꯛꯂꯣꯝ ꯊꯪꯕ ꯃꯥꯏꯀꯩ ꯁꯣꯝꯗ ꯑꯉꯥꯡ ꯑꯅꯤ ꯑꯍꯨꯝꯈꯛ ꯀꯞꯄ ꯂꯥꯎꯕꯒꯤ ꯃꯈꯣꯜ ꯇꯧꯔꯒ ꯃꯈꯣꯏ ꯇꯝꯅ ꯑꯁꯨꯝ ꯂꯥꯛꯄꯒꯤ ꯃꯈꯣꯜ ꯈꯔ ꯇꯥꯔꯛꯏ꯫ ꯃꯅꯤꯅ, ꯑꯉꯥꯡ ꯀꯞꯄꯒꯤ ꯃꯈꯣꯜ ꯅꯠꯇ꯭ꯔꯥ? ꯑꯣꯟꯊꯣꯛꯅ ꯍꯧꯅ ꯀꯞꯈ꯭ꯔꯦꯗ꯫ ꯑꯍꯤꯡꯒꯤ ꯃꯇꯝꯗꯒ ꯑꯣꯏꯁꯤꯜꯂꯦ꯫ ꯃꯈꯣꯜ ꯑꯁꯤ ꯑꯣꯟꯊꯣꯛꯅ ꯍꯧꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯆꯤꯡꯊꯛꯂꯣꯝꯗ ꯁꯣꯔꯣ ꯇꯧꯗꯨꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯇꯥꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯑꯗꯨꯝ ꯀꯞꯂꯒ ꯂꯥꯛꯏ꯫ ꯃꯈꯣꯏꯁꯨ ꯃꯁꯥꯁꯤ ꯀꯤꯕ ꯍꯦꯟꯃꯟꯈꯤꯕꯅ ꯈꯣꯡꯀꯥꯞ ꯑꯗꯨ ꯂꯥꯎꯅ ꯊꯥꯡꯏ꯫ ꯑꯗꯨꯕꯨ ꯃꯉꯝ ꯏꯄꯥꯡ ꯄꯥꯡꯅ ꯆꯠꯄꯒꯨꯝ ꯇꯧꯗꯦ꯫ ꯃꯈꯣꯏꯅ ꯉꯁꯥꯏ ꯃꯈꯩꯗꯒꯤ ꯆꯠꯂꯤꯕ ꯂꯝꯕꯤ ꯑꯁꯤ ꯃꯁꯤ ꯏꯂꯦꯡ ꯂꯦꯡꯗꯕꯒꯨꯝ ꯇꯧꯏ꯫ ꯆꯤꯡꯊꯛꯂꯣꯝꯗꯒꯤ ꯁꯣꯔꯣ ꯆꯦꯟꯗꯨꯅ ꯀꯨꯝꯂꯛꯂꯤꯕ ꯑꯉꯥꯡ ꯑꯅꯤ ꯑꯍꯨꯝ ꯑꯗꯨ ꯁꯣꯔꯣꯛ ꯇꯝꯅ ꯂꯥꯛꯂꯤ꯫ ꯃꯐꯤ ꯃꯔꯣꯜꯁꯨ ꯑꯃꯠꯇ ꯌꯥꯎꯗꯦ꯫ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯁꯤꯗ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯑꯗꯨꯃꯛ ꯎꯕꯅꯤ꯫ ꯑꯉꯥꯡ ꯑꯅꯤ ꯑꯍꯨꯝ ꯑꯗꯨ ꯀꯞꯇꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯏ꯫ ꯃꯅꯤꯅ, ꯏꯇꯥꯎ, ꯁꯤꯗꯤ ꯃꯇꯧ ꯑꯃꯅꯤꯅ꯫ ꯂꯥꯛꯑꯣ, ꯈꯤꯇꯪ ꯊꯨꯅ ꯂꯥꯛꯑꯣ, ꯌꯨꯝꯗ ꯈꯤꯇꯪ ꯊꯨꯅ ꯆꯪꯁꯤ꯫ ꯃꯅꯤꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯄꯥꯏꯗꯨꯅ ꯆꯤꯡꯏ꯫ ꯑꯗꯨꯕꯨ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯈꯣꯏꯁꯨ ꯑꯃꯠꯇ ꯈꯟꯖꯥꯟꯅꯕ ꯊꯣꯛꯇ꯭ꯔꯤ꯫ ꯃꯈꯣꯏꯅ ꯈꯟꯅ ꯃꯃꯥꯡꯂꯣꯝꯗ ꯁꯨꯝ ꯂꯥꯛꯂꯤꯉꯩ ꯃꯃꯥꯡ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔ ꯐꯤꯃꯨ ꯁꯦꯠꯂꯒ ꯍꯥꯏꯗꯅ ꯆꯠꯂꯤꯕꯗꯣ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯃꯇꯤꯛ ꯆꯥꯅ ꯐꯖꯅ ꯎꯔꯤ꯫ ꯃꯅꯤꯡꯂꯣꯝꯗꯅ ꯑꯉꯥꯡ ꯃꯌꯥꯝ ꯑꯃꯅ ꯀꯞꯄꯒꯤ ꯃꯇꯨꯡ ꯏꯟꯅꯗꯅ ꯂꯥꯛꯏ꯫ ꯑꯗꯨꯒ ꯃꯃꯥꯡꯂꯣꯝ ꯑꯁꯤꯗꯅ ꯐꯤꯃꯨ ꯁꯦꯠꯄ ꯃꯌꯥꯝ ꯑꯃꯅ ꯊꯠꯂꯤ꯫ ꯐꯤꯃꯨ ꯁꯦꯠꯄ ꯃꯌꯥꯝꯁꯤꯡ ꯑꯗꯨꯁꯨ ꯃꯁꯤ ꯑꯃꯠꯇ ꯂꯦꯡꯗꯦ, ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯂꯩ꯫ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯁꯤꯗ ꯁꯅꯥꯇꯣꯝꯕꯁꯨ ꯃꯅꯥꯛꯇ ꯇꯥꯕ ꯂꯩꯇꯨꯝ ꯑꯃ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯈꯠꯂꯤ꯫ ꯑꯗꯨꯒ ꯂꯩꯇꯨꯝꯅ ꯐꯣꯞ ꯂꯥꯎꯅ ꯍꯦꯛꯇ ꯊꯣꯝꯃꯤ ꯑꯃꯨꯕ ꯁꯦꯠꯂꯤꯕ ꯃꯔꯛ ꯑꯗꯣꯝꯗ꯫ ꯑꯗꯨꯝꯅ ꯊꯣꯝꯈꯤꯕꯗꯨꯗ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯑꯗꯨꯃꯛ ꯃꯥꯡꯈ꯭ꯔꯦ꯫ ꯏꯇꯥꯎ, ꯂꯥꯛꯑꯣ, ꯈꯔ ꯊꯨꯅ ꯆꯠꯅꯕ ꯇꯧꯁꯤ꯫ ꯃꯐꯝ ꯑꯁꯤ ꯀꯩꯒꯨꯝꯕ ꯑꯃ ꯏꯇꯧ ꯇꯧꯔꯦ꯫ ꯁꯅꯥꯇꯣꯝꯕꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯃꯅꯤꯁꯨ ꯍꯥꯟꯅꯗꯒꯤ ꯀꯤꯔꯝꯗꯕꯗꯣ ꯈꯔ ꯀꯤꯕ ꯍꯧꯔꯛꯂꯤ꯫ ꯄꯔꯞ ꯁꯅꯥꯇꯣꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯑꯗꯨꯃꯛ ꯆꯠꯂꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯇꯨꯡ ꯊꯪꯕ ꯁꯔꯨꯛ ꯑꯁꯤꯗ ꯑꯉꯥꯡ ꯀꯞꯄꯒꯤ ꯃꯈꯣꯜ ꯑꯃꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯁꯔꯤꯛ ꯈꯤꯡꯕꯒꯤ ꯃꯈꯣꯜ ꯑꯁꯤ ꯇꯧꯔꯒ ꯑꯁꯨꯝ ꯏꯟꯅꯔꯛꯏ꯫ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯏꯃꯥ ꯍꯥꯏꯔꯒ ꯑꯗꯨꯃꯛ ꯆꯦꯜꯂꯤ꯫ ꯑꯁꯨꯝꯅ ꯆꯦꯜꯂꯛꯄ ꯀꯥꯟ ꯑꯗꯨꯗ ꯉꯁꯥꯏ ꯎꯈꯤꯕ ꯅꯨꯄꯤ ꯑꯗꯣ ꯃꯃꯥꯡ ꯊꯪꯕ ꯁꯔꯨꯛ ꯑꯁꯣꯝꯁꯤꯗ ꯑꯃꯨꯛ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯈꯔ ꯂꯥꯈꯛ ꯇꯧꯏ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯁꯥꯁꯤꯡ ꯑꯗꯣ ꯆꯦꯟꯗꯕ ꯌꯥꯗ꯭ꯔꯦ, ꯅꯥꯟꯊꯣꯛꯇꯨꯅ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯅ ꯑꯃꯨꯛꯁꯨ ꯆꯠꯂꯤ꯫ ꯅꯨꯄꯤꯗꯨ ꯇꯨꯡ ꯊꯪꯕ ꯁꯔꯨꯛ ꯑꯗꯣꯝꯗ ꯂꯩꯍꯧꯔꯤ꯫ ꯏꯇꯥꯎ, ꯅꯨꯄꯤꯗꯨ ꯂꯩꯍꯧꯔꯤ꯫ ꯌꯨꯝꯗ ꯈꯤꯇꯪ ꯊꯨꯅ ꯆꯠꯁꯤꯂꯥ꯫ ꯑꯁꯤ ꯍꯥꯏꯔꯒ ꯑꯗꯨꯃꯛ ꯆꯦꯜꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯇꯨꯡ ꯊꯪꯅ ꯆꯦꯜꯂꯛꯂꯤꯕ ꯁꯅꯥꯇꯣꯝꯕꯗꯨꯒꯤ ꯂꯦꯡꯖꯨꯝ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯈꯨꯠ ꯑꯃꯅ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯛꯂꯤ꯫ ꯁꯅꯥꯇꯣꯝꯕ ꯃꯗꯨꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯀꯅꯥꯅꯣ ꯍꯥꯏꯗꯅ ꯌꯦꯡꯊꯣꯛꯏ꯫ ꯉꯁꯥꯏ ꯃꯈꯣꯏꯒꯤ ꯇꯨꯡ ꯊꯪꯕ ꯁꯔꯨꯛ ꯑꯗꯣꯝꯗ ꯂꯩꯍꯧꯔꯕ ꯅꯨꯄꯤ ꯑꯗꯣ ꯃꯈꯨꯠ ꯌꯥꯝꯅ ꯁꯥꯡꯅ ꯇꯤꯡꯊꯣꯔꯛꯇꯨꯅ ꯁꯅꯥꯇꯣꯝꯕꯒꯤ ꯃꯈꯨꯠ ꯂꯦꯡꯖꯨꯝ ꯑꯗꯨꯗ ꯄꯥꯏꯔꯛꯏ꯫ ꯑꯁꯨꯝꯅ ꯄꯥꯏꯔꯝꯕꯗꯨꯗ ꯁꯅꯥꯇꯣꯝꯕ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯦꯛꯇ ꯂꯥꯎꯏ꯫ ꯁꯅꯥꯇꯣꯝꯕꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯅꯤ ꯑꯃꯗꯤ ꯁꯥꯟꯇꯁꯨ ꯏꯉꯛ ꯉꯛꯂꯤ꯫ ꯃꯅꯤꯒ ꯁꯥꯟꯇꯒꯅ ꯌꯦꯡꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯁꯨ ꯂꯩꯔꯝꯗꯦ꯫ ꯁꯅꯥꯇꯣꯝꯕ, ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯂꯩꯁꯨ ꯂꯩꯇꯅ ꯀꯩꯗꯧꯔꯒꯦ? ꯁꯅꯥꯇꯣꯝꯕ ꯂꯦꯡꯖꯨꯝ ꯑꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯃꯥꯡꯗ ꯎꯔꯝꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯂꯩꯔꯝꯗꯕꯗꯨꯗ ꯁꯅꯥꯇꯣꯝꯕ ꯃꯁꯥꯗꯨ ꯏꯉꯛ ꯉꯛꯂꯤ꯫ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯃꯥꯡꯗ ꯁꯤꯗꯩꯁꯤꯗ ꯑꯩꯒꯤ ꯂꯦꯡꯖꯨꯝ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯈꯨꯠꯅ ꯄꯥꯏꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯑꯃꯨꯛ ꯂꯩꯔꯝꯗ꯭ꯔꯤ꯫ ꯐꯔꯦ ꯏꯇꯥꯎ, ꯆꯠꯅꯕ ꯇꯧꯔꯁꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤ ꯃꯌꯨꯝꯗ ꯑꯗꯨꯃꯛ ꯆꯪꯅꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯛꯂꯕ ꯃꯇꯝꯗ ꯂꯩꯀꯥꯏꯁꯤꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯃꯌꯥꯝꯁꯤꯡ
ꯃꯥꯏꯕꯒꯤ ꯂꯝꯕꯤ ꯍꯥꯏꯔꯤꯕ ꯂꯝꯕꯤ ꯑꯁꯤꯗ ꯊꯣꯛꯈꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯃꯈꯣꯏ ꯑꯍꯨꯝꯅ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯁꯟꯗꯣꯛꯂꯛꯏ꯫ ꯄꯥꯎꯁꯤꯡ ꯑꯁꯤ ꯃꯊꯪ ꯂꯥꯛꯄꯅ ꯊꯝꯕꯥꯜꯖꯥꯎꯒꯤ ꯅꯨꯄꯤ ꯑꯗꯣ ꯃꯍꯥꯛꯁꯨ ꯇꯥꯔꯛꯂꯤ꯫ ꯊꯝꯕꯥꯜꯖꯥꯎꯒꯤ ꯅꯨꯄꯤꯗꯨꯅ ꯈꯔ ꯊꯨꯅ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯊꯝꯕꯥꯜꯖꯥꯎꯗ ꯑꯁꯨꯝꯅ ꯍꯥꯏ, ꯇꯥꯕ꯭ꯔꯥ ꯃꯣꯏ ꯄꯥꯖꯤ? ꯇꯥꯏꯌꯦ ꯇꯥꯏꯌꯦ, ꯀꯩꯗꯧꯔꯒꯦ? ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯀꯩꯅꯣ ꯈꯔ ꯍꯥꯏꯅꯩ꯫ ꯀꯩ ꯍꯥꯏꯅꯍꯧꯒꯦ? ꯈꯪꯗꯦ, ꯃꯣꯏ ꯄꯥꯖꯤꯅ ꯍꯦꯛ ꯁꯥꯟꯅꯕ ꯆꯠꯂꯤꯕꯁꯤꯒꯤ ꯊꯥꯏꯅꯉꯥꯏꯒꯤ ꯂꯝꯕꯤꯁꯤ ꯁꯤꯗꯩꯁꯤꯗ ꯀꯩꯅꯣ ꯈꯔ ꯊꯦꯡꯅꯩ ꯍꯥꯏꯗꯅ ꯉꯔꯥꯡꯗꯣ ꯃꯅꯤ ꯑꯃꯗꯤ ꯁꯥꯟꯇ, ꯁꯅꯥꯇꯣꯝꯕ ꯃꯈꯣꯏ ꯊꯦꯡꯅꯩ ꯍꯥꯏꯗꯅ ꯀꯩꯅꯣ ꯈꯔ ꯉꯥꯡꯅꯍꯧꯏ꯫ ꯏꯍꯦ, ꯂꯝꯕꯤ ꯑꯁꯤꯗꯤ ꯍꯥꯟꯅ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗꯒꯤ ꯍꯧꯅ ꯀꯩꯅꯣ ꯈꯔꯁꯨ ꯉꯥꯡꯅꯗꯨꯅ ꯂꯥꯛꯂꯕ ꯂꯝꯕꯤꯅꯤ꯫ ꯃꯈꯣꯏꯗꯤ ꯉꯔꯥꯡ ꯀꯩꯅꯣ ꯈꯔ ꯊꯦꯡꯅꯔꯨꯔꯕ ꯖꯥꯠꯂꯥ? ꯈꯪꯗꯦ, ꯀꯩꯅꯣ ꯈꯔ ꯊꯦꯡꯅꯩ ꯍꯥꯏ, ꯑꯗꯨꯒ ꯑꯍꯤꯡꯒꯤ ꯃꯇꯝꯗꯨꯗꯁꯨ ꯂꯥꯎꯔꯒ ꯑꯗꯨꯃꯛ ꯆꯦꯜꯂꯛꯂꯕ ꯃꯥꯜꯂꯤ꯫ ꯍꯣꯔꯦꯟ ꯑꯍꯤꯡꯗꯤ ꯑꯩꯁꯨ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯊꯧꯔꯝ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯒꯦ꯫ ꯑꯗꯣ ꯆꯥꯛꯉꯟ ꯆꯥꯔꯒ ꯑꯩꯁꯨ ꯀꯩꯅꯣ ꯈꯔ ꯇꯧꯕ ꯌꯥꯕ ꯇꯧꯔꯒꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯗꯣ ꯆꯥꯛꯉꯟ ꯆꯥꯔꯕ ꯃꯇꯨꯡꯗ ꯊꯝꯕꯥꯜꯖꯥꯎ ꯃꯃꯥꯡ ꯊꯪꯕ ꯁꯔꯨꯛ ꯑꯗꯣꯝꯗ ꯂꯥꯛꯂꯦ꯫ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯥꯏꯕꯒꯤ ꯂꯝꯕꯤ ꯍꯥꯏꯔꯤꯕ ꯂꯝꯕꯤ ꯑꯗꯨ ꯇꯥꯟꯅ ꯂꯥꯛꯂꯕ ꯀꯥꯟ ꯑꯗꯨꯗ ꯑꯍꯤꯡꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯂꯕ ꯃꯇꯝꯅꯤ꯫ ꯃꯍꯥꯛꯁꯨ ꯃꯆꯤꯜꯗ ꯀꯩꯅꯣ ꯌꯥꯝꯅ ꯁꯣꯜꯂꯤ꯫ ꯈꯣꯌꯨꯝ ꯂꯥꯌꯥꯝ ꯄꯨꯝꯅꯃꯛ ꯑꯃꯗꯤ ꯁꯔꯣꯏ ꯉꯥꯔꯣꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯤꯡ, ꯑꯩꯅ ꯁꯥꯟꯅꯔꯨꯔꯤꯕ, ꯅꯈꯣꯏꯕꯨ ꯀꯧꯊꯣꯛꯇꯨꯅ ꯁꯥꯟꯅꯔꯨꯔꯤꯕꯁꯤ ꯃꯁꯤ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯂꯣꯏꯁꯤꯜꯂꯒꯦ꯫ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯒꯤ ꯆꯥꯛꯊꯥꯛ ꯑꯁꯤꯁꯨ ꯑꯩꯅ ꯁꯤꯗꯩꯁꯤꯗ ꯑꯗꯨꯃꯛ ꯄꯤꯔꯒꯦ ꯃꯇꯤꯛ ꯆꯥꯅ꯫ ꯂꯝꯕꯤ ꯑꯁꯤꯗ ꯍꯥꯟꯅ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗꯒꯤ ꯍꯧꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯃꯤꯑꯣꯏꯁꯤꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯑꯌꯦꯠ ꯑꯄꯟ ꯄꯤꯗꯅ ꯅꯈꯣꯏꯁꯨ ꯅꯈꯣꯏꯒꯤ ꯊꯣꯛꯄ ꯑꯗꯨꯃꯛ ꯂꯩꯌꯨ꯫ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯕ ꯃꯇꯝꯗ ꯁꯔꯣꯏ ꯉꯥꯔꯣꯏ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯁꯞꯇ꯭ꯔ ꯑꯃꯒ ꯂꯣꯏꯅꯅ ꯑꯗꯨꯃꯛ ꯂꯥꯛꯂꯤ꯫ ꯊꯝꯕꯥꯜꯖꯥꯎ ꯃꯁꯥꯗ ꯈꯔ ꯄꯥꯈꯠꯄ ꯐꯥꯎꯏ꯫ ꯁꯔꯣꯏ ꯉꯥꯔꯣꯏ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯂꯥꯛꯂꯒ ꯃꯁꯛ ꯃꯁꯥꯗꯤ ꯑꯃꯠꯇ ꯎꯗꯅ ꯁꯞꯇ꯭ꯔ ꯇꯧꯔꯛꯏ꯫ ꯊꯝꯕꯥꯜꯖꯥꯎꯒꯤ ꯑꯀꯣꯏꯕꯁꯤꯗ ꯅꯨꯡꯁꯤꯠ ꯃꯌꯥꯝ ꯑꯃ ꯁꯤꯜꯂꯛꯇꯨꯅ ꯃꯔꯩ ꯍꯦꯛꯇ ꯇꯥꯈꯠꯂꯛꯏ꯫ ꯎꯅꯥ ꯋꯥꯅꯥ ꯃꯌꯥꯝ ꯑꯁꯤꯁꯨ ꯃꯊꯛꯂꯣꯝꯗ ꯄꯥꯏꯈꯠꯇꯅ ꯁꯞꯇ꯭ꯔ ꯌꯥꯝꯅ ꯇꯧꯔꯛꯏ꯫ ꯊꯝꯕꯥꯜꯖꯥꯎꯅ, ꯏꯁ, ꯑꯩꯗꯤ ꯑꯩꯅ ꯍꯥꯏꯖꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯃꯈꯣꯏꯗꯤ ꯑꯃꯠꯇ ꯇꯥꯕꯤꯗ꯭ꯔꯦꯗꯅ꯫ ꯑꯩꯁꯨ ꯀꯩꯅꯣ ꯈꯔ ꯃꯤꯠ ꯎꯏꯁꯤꯜꯂꯒ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕꯁꯦ ꯈꯪꯅꯕ ꯇꯧꯔꯒꯦ꯫ ꯑꯁꯨꯝꯅ ꯊꯝꯕꯥꯜꯖꯥꯎꯁꯨ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ, ꯃꯍꯥꯛꯁꯨ ꯀꯩꯅꯣ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯁꯣꯟꯕ ꯍꯧꯔꯛꯂꯕ ꯀꯥꯟ ꯑꯗꯨꯗ ꯑꯉꯥꯡ ꯃꯌꯥꯝ ꯑꯃꯅ ꯑꯀꯣꯏꯕꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯗꯅ ꯀꯞꯄ ꯂꯥꯎꯕꯒꯤ ꯃꯈꯣꯜ ꯑꯁꯤ ꯂꯦꯞꯄ ꯂꯩꯇꯅ ꯑꯗꯨꯃꯛ ꯇꯥꯔꯛꯂꯤ꯫ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯑꯉꯥꯡ ꯃꯁꯥ ꯐꯠꯇꯕ ꯃꯌꯥꯝ ꯑꯁꯤꯁꯨ ꯆꯤꯡꯊꯛ ꯑꯁꯤꯗ ꯑꯗꯨꯃꯛ ꯂꯪꯊꯣꯛꯄꯅꯤ꯫ ꯑꯗꯨꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒꯤ ꯊꯋꯥꯏꯁꯤꯡ ꯑꯗꯨ ꯁꯔꯣꯏ ꯉꯥꯔꯣꯏ ꯀꯧꯊꯣꯛꯄꯗ ꯑꯗꯨꯃꯛ ꯂꯥꯛꯄꯅꯤ꯫ ꯈꯣꯡꯖꯤ ꯃꯈꯣꯜ ꯁꯤꯔꯒ ꯃꯈꯣꯜ ꯀꯌꯥ ꯃꯔꯨꯝ ꯑꯃ ꯇꯥꯔꯛꯂꯤ꯫ ꯀꯞꯄ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯂꯤꯕꯁꯤꯡ ꯑꯁꯤꯁꯨ ꯑꯀꯤꯕ ꯐꯪꯂꯕ ꯈꯣꯟꯖꯦꯜ ꯉꯥꯛꯇꯅꯤ꯫ ꯑꯀꯣꯏꯕꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔꯅꯁꯨ ꯁꯤꯡꯊꯦꯛꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯏ꯫ ꯊꯝꯕꯥꯜꯖꯥꯎ ꯃꯈꯣꯜꯁꯤꯡ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯁꯥꯗꯣ ꯌꯥꯝꯅ ꯏꯄꯥ ꯄꯥꯈꯠꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯅꯈꯣꯏꯁꯤꯗꯤ ꯄꯥꯛ ꯁꯝꯖꯤꯟꯅꯕ ꯌꯥꯔꯣꯏꯗ꯭ꯔꯤ꯫ ꯑꯩꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯅꯈꯣꯏꯅ ꯑꯔꯦꯝꯕꯗ ꯇꯥꯍꯟꯒꯗꯧꯔꯤ꯫ ꯑꯩꯗꯤ ꯇꯁꯦꯡꯅ ꯅꯈꯣꯏꯁꯤ ꯐꯠꯇꯕ ꯁꯤꯖꯤꯟꯅꯒꯦ ꯍꯥꯏꯗꯅ ꯀꯥꯎꯊꯣꯛꯄ ꯑꯃꯠꯇ ꯅꯠꯇꯦ꯫ ꯑꯩꯗꯤ ꯁꯨꯞꯅ ꯈꯛꯇꯪꯒꯤ ꯆꯥꯡꯌꯦꯡ ꯇꯧꯗꯨꯅ ꯂꯥꯏꯔꯤꯛ ꯑꯗꯨ ꯄꯥꯔꯨꯕꯗꯒꯤ ꯅꯈꯣꯏꯁꯤ ꯇꯧꯕꯅꯤ꯫ ꯐꯔꯦ, ꯅꯈꯣꯏꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯅꯈꯣꯏꯒꯤ ꯑꯄꯥꯝꯕꯗꯣ ꯀꯔꯤꯅꯣ ꯍꯥꯏꯔꯛꯂꯣ꯫ ꯊꯝꯕꯥꯜꯖꯥꯎꯅ ꯑꯗꯨꯝꯅ ꯍꯪꯕꯗ ꯁꯛꯎꯗ꯭ꯔꯕ ꯁꯔꯣꯏ ꯉꯥꯔꯣꯏ ꯑꯃꯅ ꯌꯥꯝꯅ ꯀꯤꯔꯕ ꯈꯣꯟꯖꯦꯜ ꯑꯃꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯤꯡ, ꯅꯪꯅ ꯆꯥꯛꯊꯥꯛ ꯑꯃ ꯊꯥꯕꯗꯣ ꯃꯗꯨ ꯑꯩꯈꯣꯏ ꯆꯥꯅꯤꯡꯗꯦ꯫ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯏ ꯊꯛꯇꯨꯅ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡ ꯃꯆꯦꯠꯁꯤꯡ ꯊꯥꯏꯅ ꯃꯃꯥꯡꯊꯛꯇꯒꯤ ꯍꯧꯅ ꯃꯁꯤꯒꯤ ꯆꯤꯡꯊꯛ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯑꯁꯤꯕ ꯃꯌꯥꯝ ꯑꯃ ꯃꯆꯦꯠ ꯁꯦꯠꯇꯨꯅ ꯆꯥꯔꯛꯂꯕꯅꯤ꯫ ꯀꯨꯏꯔꯦ, ꯃꯇꯝ ꯀꯨꯏꯅ ꯁꯥꯡꯅ ꯆꯥꯔꯛꯇꯕ ꯃꯔꯝꯅ ꯃꯤꯑꯣꯏꯕ ꯑꯃꯗꯤ ꯑꯩꯈꯣꯏꯗ ꯆꯥꯛꯊꯥꯛ ꯑꯣꯏꯅ ꯀꯠꯂꯨ꯫ ꯃꯗꯨꯒꯤ ꯃꯇꯝꯗꯨ ꯈꯛꯇꯗ ꯑꯩꯈꯣꯏ ꯃꯐꯝ ꯖꯒꯥ ꯑꯁꯤꯗ ꯇꯧꯔꯤꯕ ꯃꯊꯤ ꯐꯣꯡꯂꯤꯕ ꯃꯌꯥꯝ ꯑꯁꯤ ꯂꯣꯏꯅ ꯇꯣꯛꯂꯒꯦ꯫ ꯁꯔꯣꯏ ꯉꯥꯔꯣꯏꯁꯤꯡ ꯑꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ, ꯀꯔꯤ ꯋꯥꯍꯩꯅꯣꯗ? ꯑꯩꯗꯤ ꯇꯁꯦꯡꯅ ꯃꯤꯒꯤ ꯊꯋꯥꯏꯗꯤ ꯑꯩꯅ ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯁꯤꯟꯅꯕꯗꯣ ꯃꯗꯨꯃꯛꯇꯤ ꯑꯩꯗꯤ ꯄꯥꯝꯗꯦ꯫ ꯅꯈꯣꯏꯅ ꯑꯄꯥꯝꯕ ꯀꯔꯤꯅꯣ ꯍꯥꯏꯌꯨ꯫ ꯃꯥꯏꯕ, ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕꯅꯤ꯫ ꯃꯁꯤ ꯄꯤꯕ ꯉꯝꯗ꯭ꯔꯒꯅ ꯂꯝꯕꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯃꯤꯑꯣꯏꯁꯤꯡꯗ ꯑꯩꯈꯣꯏꯁꯨ ꯑꯀꯤ ꯑꯈꯪ ꯅꯪꯍꯟꯕ ꯇꯥꯕꯅꯤ꯫ ꯑꯁꯨꯝ ꯇꯧꯗꯅ ꯁꯔꯣꯏ ꯉꯥꯔꯣꯏ ꯃꯌꯥꯝꯁꯤꯡ ꯑꯗꯨꯁꯨ ꯀꯔꯤꯅꯣ ꯃꯆꯤꯜꯗ ꯌꯥꯝꯅ ꯁꯣꯜꯂꯤ꯫ ꯃꯈꯣꯏꯅ ꯍꯥꯏꯔꯛꯂꯤꯕ ꯃꯌꯥꯝ ꯑꯁꯤꯗꯤ ꯑꯩꯗꯤ ꯄꯤꯕ ꯉꯝꯂꯣꯏꯗ꯭ꯔꯤ꯫
Kamai tawni sidi. Hai, saroi ngaroi mayam sa. Nakhoi tasengbamakti aina hairiba singasida nakhoi yabam thokpani. Laigina laigi, migi. Pulap puna laiminaba yaba nate. Mathai thaina mamangaida adom pungya yabagi wani. Haujikti madu yaba natri. Aina hairiba singasida nakhoi yadaba tawganu. Karigumba yadragadi maduda aina tholakpa singado aina tawrakadaba mayam singado nakhoina sana bhap taaduna yajaw. Asumna haikiba matam aduda karigumba amatasu khumlakhidri. Saroi ngaroi mayam singaduna sapsap hekta lepkibaduda uwa mayam singadu sumana pungba amata lengba tawda tumina sapsap tingna adumak lay. Nungsi sumana amata sitabagumna karigumba amata hek lengkhidri. Tasengba makti nungsit asi sitlibani. Adubu maiba thambal jauna lairiba jaga asidadi karigumba amata hek tawrakhidre. Thambal jauna. Phare. Ngasigi oinadi aisu loisilagi. Hayeng gyan tana muk sanaba haibaduni. Mathangi numite hek lakpada nakhoi aina hajiba thabaksinga si loina indaba yadi. Asumna thambal jawadasu numitugi oinadi lai sanabado loisilamle. Adubu mapung phana loisingga haibado ngamdrabanina mathawai asi khara khajik nungaitana lakle. Thambal jaw mayumda yauri. Mahaki nupina. Kari hairagi. Lai singasi sanaba loisimba yaroitri. Kari maram gino haisi. Maram haibabu atai kesu thoidokpa amata laiti. Kokthokuna sanaruba igi iralni. Hana ipa ipu singa thanamba lai mayam sing sananaba lairik mayam sing asi paraga isu sanaba yagadra loisinba yagadra haiduna lai sanaba loisinaba mantra do haduna satpani. Adubu layam sing asidi sahi kuina mamang thaktagi hana lairaklaba lai ngakto oibanina makhoi si aina loisinba ngamdri. As khangdreda nubi farak onthokna taaba haibado oigadawri. Gyan menga amata tadi lairik to khak paraga toklam labadi khara su phagadaba. As haujik loisinba yadrabadi kamai tawni. Saroi ngaroi mayam singaduna hairaklibasi mi amadi sak thakpiyo sini. Taibang miyobagi I thaki mi I thakningi haidana hayowi. Sak thakpi bahibasi su aruba thabak amani. Aina mi ama tarai na kathokpadu masu madu su pamdi. As yarisi matam khara khajik tangdi amutangdi yengkisi. Aduga yadraga na maiba ama kauraga yengba haibaduni. Hoi madu su khanaba phai. Asi hairaga matai manau ani do wari watai sanaduna lay. Asumna numik khara ni hawkri. Laikagi miyoi singa sisu nongmagi maibagi lambi asida angang kappa yamna sorok asida sapagi makhol yamna tai haidana laikagi miyoi singa sisu wa lauba hongnarakle. Ngangnariba mayam singa si makhoi su taaba laiba ngamlaktre. Numidang khudingi yumdagi mapal amata thoknakidrabani. Hanadagi hawna amukke hena thoknakidre. Adubu nongmo numit ama nongalamdagi matamda boyai kaubu nupa masama mahakna ayuk ngantan hogolakle. Masil maya singdoklaba matungda mahaksu kaino thabak khara tawnaba tawrami. Asumna lairingai matamda maibagi lambi lairiba maike somda karino makhol khara taba horakle. Boyaina somgi lambi asida karino tarakliba makhol sing asidi aibu amuktang sipung thinbagi makhol natra manida mi asiba puthoraktuna pungjal thinbagi makhol singni boyaina taraklibasi. Boyaina sidai ginu pida muktang hogdoktuna yengangi makhol asi aibu mangla taibangla asi hairaga boyai su parap sanglai. Aduga mahaki nupi Lakshmi dawdui. Lakshmi se amukta hogolosi. As tayai kaidawragi tu somgi maibagi lambi si som thangba sarukta kaino makhol khara tari sinang tabra. Tayai sidi pung thinbagi makhol natro. Mani aduna ina ngasaidagi nangonda tabra hanga isi sidi aisu tai adu nongalamdagi matam asida misimina thokpaga yaurabra. Hai ngaubi haujipu kadaidagi misimina thokadoribano. Hana mamang thaktagi su hainariba mafam jaga ani. Ado sigi mafam jaga asidadi as aidi ngasi chakadoriba thabak asi ko onthokna tankreda. Tayai sumgi lambi akoibado madudagi oina sakisu jallo. Adubudi yaba aduda sigi lambi asi aidi uruba maktada isasi hainakidri. As onthokna tankreda.
ꯂꯩꯀꯥꯏꯁꯤ ꯀꯅꯥ ꯑꯃꯨꯛ ꯁꯤꯒꯗꯧꯔꯦ ꯍꯥꯏꯗꯅ ꯈꯨꯗꯝ ꯆꯥꯌꯦꯡ ꯎꯠꯂꯤꯕꯅꯣ? ꯑꯁꯨꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯑꯉꯥꯡ ꯃꯌꯥꯝ ꯑꯃꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤꯁꯨ ꯂꯦꯞꯄ ꯂꯩꯇꯗꯨꯃꯛ ꯇꯥꯔꯛꯏ꯫ ꯕꯣꯌꯥꯏꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯂꯛꯁꯃꯤꯗ "ꯌꯦꯡꯉꯨꯇꯨ, ꯑꯉꯥꯡ ꯃꯌꯥꯝ ꯑꯃꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤ ꯅꯪ ꯇꯥꯕ꯭ꯔꯥ?" "ꯁꯤꯁꯨ ꯇꯥꯏ." ꯑꯁꯨꯝꯅ ꯇꯧꯗꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯁꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯟꯅꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯅꯣꯡ ꯉꯥꯡꯐꯨ ꯇꯧꯔꯛꯂꯕ ꯃꯇꯝꯗꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯇꯥꯔꯛꯈꯤꯗ꯭ꯔꯦ꯫ ꯇꯨꯃꯤꯟꯅ ꯆꯞ ꯍꯦꯛꯇ ꯂꯦꯞꯈꯤ꯫ ꯕꯣꯌꯥꯏꯅ "ꯑꯩꯁꯤ ꯅꯨꯡꯁꯥ ꯈꯔ ꯀꯟꯈꯠꯂꯛꯄ ꯑꯗꯨꯒꯤ ꯃꯇꯝꯗ ꯅꯨꯡꯁꯥ ꯌꯥꯏꯕ ꯑꯣꯏꯅ ꯑꯩꯒꯤ ꯁꯟ ꯒꯥꯔꯤꯁꯤ ꯊꯧꯗꯨꯅ ꯆꯔꯨ ꯈꯔ ꯂꯧꯔꯨꯒꯦ." "ꯑꯗꯨ ꯇꯌꯥꯏ, ꯑꯩꯈꯣꯏꯒꯤ ꯂꯧꯕꯨꯛ ꯑꯗꯨꯁꯨ ꯌꯥꯝꯅ ꯂꯥꯞꯄꯤ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯒ ꯆꯠꯃꯤꯟꯅꯕꯅ ꯐꯠꯇ꯭ꯔꯣ?" "ꯀꯅꯥꯒꯨꯝꯕ ꯑꯃꯒꯗꯤ ꯆꯠꯃꯤꯟꯅꯒꯦ, ꯑꯗꯨꯕꯨ ꯐꯪꯗ꯭ꯔꯒꯅ ꯑꯩꯁꯨ ꯈꯔ ꯉꯟꯅ ꯍꯦꯛꯇ ꯂꯥꯛꯄ ꯍꯥꯏꯕꯗꯨꯅꯤ." ꯑꯁꯨꯝ ꯇꯧꯗꯅ ꯕꯣꯌꯥꯏꯗꯣ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯑꯣꯏꯕ ꯀꯩꯅꯣ ꯈꯔ ꯃꯁꯥꯗꯁꯨ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯑꯗꯨꯃꯛ ꯊꯥꯖꯒꯟꯕꯅꯤ꯫ ꯅꯨꯃꯤꯠꯇꯨꯃꯗꯤ ꯃꯍꯥꯛꯁꯨ ꯆꯥꯛ ꯆꯥꯕ ꯇꯣꯛꯂꯕ ꯃꯇꯨꯡꯗ ꯁꯟ ꯒꯥꯔꯤꯗꯣ ꯑꯗꯨꯃꯛ ꯊꯧꯗꯨꯅ ꯂꯥꯛꯏ꯫ ꯑꯍꯥꯟꯕ ꯆꯠꯄ ꯃꯇꯝꯗ ꯂꯝꯕꯤ ꯑꯁꯤ ꯈꯔ ꯀꯣꯏꯅ ꯆꯠꯄꯅꯤ꯫ ꯃꯈꯣꯏꯒꯤ ꯃꯌꯥꯝꯅ ꯆꯠꯅꯔꯤꯕ ꯂꯝꯕꯤ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯃꯈꯣꯏꯒꯤ ꯂꯧꯕꯨꯛ ꯇꯝꯅ ꯑꯗꯨꯃꯛ ꯂꯥꯛꯏ꯫ ꯃꯈꯣꯏꯒꯤ ꯂꯧꯕꯨꯛ ꯑꯁꯤꯁꯨ ꯈꯔ ꯂꯥꯞꯄꯤ꯫ ꯆꯔꯨꯁꯤꯡ ꯑꯗꯨꯁꯨ ꯃꯍꯥꯛꯅ ꯃꯄꯨꯟ ꯄꯨꯟꯗꯨꯅ ꯁꯟ ꯒꯥꯔꯤ ꯃꯊꯛ ꯑꯗꯨꯗ ꯊꯝꯒꯠꯂꯤꯉꯩ ꯃꯇꯝꯗ ꯃꯇꯝ ꯑꯁꯤꯁꯨ ꯖꯔ ꯆꯠꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯁꯨ ꯆꯠꯃꯤꯟꯅꯁꯦ ꯍꯥꯏꯕꯗꯁꯨ ꯌꯥꯔꯛꯇꯕꯗꯨꯗ ꯕꯣꯌꯥꯏꯁꯨ ꯃꯊꯟꯇ ꯇꯥꯕꯅꯤ꯫ ꯕꯣꯌꯥꯏꯅ ꯆꯔꯨ ꯄꯨꯟꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯇꯥꯁꯤꯟꯈꯤꯕ ꯈꯪꯍꯧꯗ꯭ꯔꯤ꯫ ꯆꯠꯃꯤꯟꯅꯁꯦ ꯍꯥꯏꯕꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯁꯨ ꯌꯥꯔꯛꯇꯦ꯫ ꯃꯥꯒꯤ ꯊꯕꯛꯁꯤꯡ ꯑꯁꯤꯅ ꯂꯣꯏꯅ ꯁꯤꯟꯅꯈꯤꯕꯅ ꯏꯊꯟꯇ ꯍꯟꯒꯗꯧꯔꯤꯕꯅꯤꯅꯦ꯫ ꯐꯔꯦ, ꯑꯩꯁꯨ ꯁꯟ ꯒꯥꯔꯤ ꯑꯁꯤꯗ ꯑꯗꯨꯝ ꯀꯥꯈꯠꯂꯒ ꯏꯊꯟꯇ ꯍꯜꯂꯒꯦ" ꯍꯥꯏꯗꯅ ꯁꯨꯝ ꯂꯥꯛꯏ꯫ ꯇꯧꯕꯇꯕꯨ ꯅꯍꯥꯟ ꯃꯈꯩꯒ ꯃꯥꯟꯅꯗꯕ ꯃꯇꯧ ꯑꯃꯗ ꯅꯍꯥꯟ ꯃꯈꯩꯗꯤ ꯃꯌꯥꯝꯅ ꯆꯠꯅꯔꯤꯕ ꯂꯝꯕꯤꯁꯤꯁꯨ ꯑꯇꯣꯞꯄ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯈꯔ ꯑꯗꯨꯃꯛ ꯆꯠꯄꯅꯤ꯫ ꯅꯨꯃꯤꯠꯁꯤꯃꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯁꯨ ꯆꯠꯈꯤꯗ꯭ꯔꯤ꯫ ꯕꯣꯌꯥꯏꯒꯤ ꯃꯁꯥꯗꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯑꯄꯨꯅꯕ ꯑꯃꯅ ꯄꯨꯕꯒꯨꯝꯅ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯈꯜꯂꯛꯂꯤ꯫ ꯁꯨꯝꯒꯤ ꯂꯝꯕꯤ ꯀꯣꯏꯕꯁꯤꯗ ꯑꯗꯨꯃꯛ ꯆꯠꯂꯕꯗꯤ ꯑꯩꯁꯨ ꯏꯊꯟꯇ ꯑꯗꯨꯃꯛ ꯆꯠꯄꯅꯤꯅ ꯂꯝꯕꯤꯁꯤ ꯑꯣꯟꯊꯣꯛꯅꯁꯨ ꯀꯣꯏꯈ꯭ꯔꯦ꯫ ꯂꯝꯕꯤ ꯀꯣꯏꯕꯁꯤ ꯁꯤꯗ ꯆꯠꯇ꯭ꯔꯒꯗꯤ ꯌꯨꯝꯁꯤ ꯈꯤꯇꯪ ꯊꯨꯅ ꯌꯧꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯂꯝꯕꯤ ꯑꯁꯝꯕ ꯃꯥꯏꯕꯒꯤ ꯂꯝꯕꯤ ꯑꯁꯤ ꯁꯤꯗ ꯑꯣꯏꯅ ꯍꯦꯛꯇ ꯆꯠꯂꯒꯦ꯫ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯕꯣꯌꯥꯏꯒꯤ ꯂꯝꯕꯤ ꯑꯗꯣ ꯑꯁꯝꯕ ꯂꯝꯕꯤ ꯃꯥꯏꯕꯒꯤ ꯂꯝꯕꯤ ꯑꯗꯨꯗ ꯑꯗꯨꯃꯛ ꯂꯥꯛꯏ꯫ ꯃꯥꯏꯕꯒꯤ ꯂꯝꯕꯤꯗ ꯂꯥꯛꯅ ꯕꯣꯌꯥꯏꯁꯤ ꯃꯁꯥꯗ ꯑꯀꯤ ꯇꯨꯖꯨꯡꯕ ꯑꯃꯠꯇ ꯐꯥꯎꯈꯤꯗ꯭ꯔꯤ꯫ ꯍꯥꯟꯅꯗꯤ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯃꯔꯝꯗ ꯌꯥꯝꯅ ꯊꯥꯖꯒꯟꯕ ꯕꯣꯌꯥꯏ ꯂꯝꯕꯤꯁꯤ ꯑꯗꯨꯃꯛ ꯁꯝꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯈꯟꯕ ꯇꯧꯗꯅ ꯂꯥꯛꯏ꯫ ꯕꯣꯌꯥꯏꯅ ꯑꯁꯨꯝ ꯊꯧꯔꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯂꯩꯆꯤꯜ ꯁꯥꯟ ꯑꯁꯤꯁꯨ ꯍꯦꯛꯇ ꯈꯪꯍꯧꯗꯅ ꯇꯥꯁꯤꯟꯈ꯭ꯔꯦ꯫ ꯕꯣꯌꯥꯏꯅ "ꯂꯝꯕꯤꯁꯤ ꯏꯍꯥꯡ ꯍꯥꯡꯅ ꯂꯩꯔꯝꯕꯅꯤ꯫ ꯂꯩꯆꯤꯜ ꯁꯥꯟ ꯃꯌꯥꯝꯁꯤꯡ ꯑꯁꯤꯅ ꯍꯦꯛꯇ ꯇꯥꯁꯤꯟꯈ꯭ꯔꯦ꯫ ꯁꯤꯗꯤ ꯑꯃꯠꯇ ꯎꯗ꯭ꯔꯤ, ꯂꯝꯕꯤꯒ ꯂꯣꯏꯅ ꯄꯨꯝꯃꯝꯂꯤ." ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯕꯣꯌꯥꯏꯒꯤ ꯃꯍꯥꯛꯅ ꯊꯧꯔꯛꯂꯤꯕ ꯁꯟ ꯒꯥꯔꯤ ꯑꯁꯤ ꯆꯞ ꯇꯤꯡꯅ ꯍꯦꯛꯇ ꯂꯦꯞꯈ꯭ꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯃꯁꯤ ꯂꯦꯡꯗꯨꯅ ꯆꯠꯂꯣ ꯍꯥꯏꯕ ꯌꯥꯈꯤꯗ꯭ꯔꯦ꯫ ꯕꯣꯌꯥꯏꯁꯨ ꯃꯁꯥꯗ ꯆꯤꯡꯅꯔꯛꯂꯤ꯫ ꯑꯗꯨꯒ ꯁꯟꯁꯤꯡ ꯑꯗꯨꯗ ꯆꯠꯂꯣ ꯍꯥꯏꯗꯅ ꯆꯩꯅ ꯈꯔ ꯐꯨꯏ꯫ ꯑꯗꯨꯕꯨ ꯆꯩꯁꯤꯡ ꯐꯨꯔꯕꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯆꯠꯂꯣ ꯍꯥꯏꯕ ꯌꯥꯈꯤꯗ꯭ꯔꯦ ꯁꯟꯁꯤꯡ ꯑꯗꯨ꯫ ꯀꯔꯤ ꯃꯇꯧꯅꯣꯗ? ꯁꯟ ꯑꯁꯤ ꯆꯠꯂꯣ ꯍꯥꯏꯗꯨꯅ ꯆꯩꯅ ꯊꯥꯔꯕꯁꯨ ꯑꯃꯠꯇ ꯆꯠꯄ ꯌꯥꯗꯦ꯫ ꯃꯁꯥꯁꯤꯡ ꯑꯁꯤ ꯀꯩꯗꯧꯕ ꯌꯥꯎꯔꯕꯅꯣ? ꯑꯩꯕꯨ ꯑꯃꯨꯛꯇꯪ ꯀꯨꯝꯊꯁꯤꯔꯥ? ꯑꯁꯨꯝꯅ ꯀꯨꯝꯊꯒꯦ ꯍꯥꯏꯗꯅ ꯍꯦꯛ ꯇꯧꯔꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯕꯣꯌꯥꯏꯅ ꯄꯣꯔꯛꯂꯤꯕ ꯆꯔꯨ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯁꯟ ꯒꯥꯔꯤ ꯃꯊꯛ ꯑꯁꯤꯗ ꯀꯥꯈꯠꯂꯛꯇꯨꯅ ꯑꯃꯃꯝꯇ ꯑꯣꯏꯅ ꯆꯤꯡꯊꯕꯒꯨꯝꯅ ꯇꯧꯔꯛꯂꯤ꯫ ꯃꯈꯣꯜꯁꯤꯡ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯕꯣꯌꯥꯏꯁꯨ ꯇꯨꯡ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯕꯣꯌꯥꯏ ꯃꯇꯧ ꯑꯗꯨꯗ ꯏꯉꯛ ꯉꯛꯂꯤ꯫ ꯕꯣꯌꯥꯏꯅ ꯑꯃꯨꯛ ꯈꯜꯂꯤ, ꯑꯩꯒꯤ ꯋꯥꯈꯜꯅꯔꯥ? ꯁꯟ ꯒꯥꯔꯤ ꯃꯊꯛ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯐꯟ ꯆꯣꯡꯈꯠꯂꯛꯂꯒ ꯆꯔꯨꯁꯤꯡ ꯑꯁꯤ ꯑꯃꯃꯝꯇ ꯑꯣꯏꯅ ꯊꯥꯡꯊꯈꯤꯕꯒꯨꯝ ꯇꯧꯔꯤꯕꯁꯤ ꯑꯩꯒꯤ ꯋꯥꯈꯜꯅꯔꯥ? ꯋꯥꯈꯜꯅꯗꯤ ꯅꯠꯇꯦ ꯃꯁꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯁꯟ ꯒꯥꯔꯤꯗꯨꯗ ꯐꯠ ꯀꯨꯝꯊꯩ꯫ ꯑꯗꯨꯒ ꯃꯅꯤꯡꯂꯣꯝꯗ ꯀꯅꯥ ꯂꯩꯒꯦ ꯍꯥꯏꯗꯅ ꯌꯦꯡꯕꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯗꯤ ꯂꯩꯔꯝꯗꯦ꯫ ꯕꯣꯌꯥꯏ ꯃꯁꯥꯗꯨ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯏꯁꯤꯡ ꯁꯤꯡꯅꯩ꯫ ꯁꯟ ꯒꯥꯔꯤ ꯃꯊꯛꯇ ꯑꯃꯨꯛ ꯀꯥꯈꯠꯂꯛꯂꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯆꯠꯂꯣ ꯍꯥꯏꯗꯅ ꯁꯥꯖꯩ ꯊꯥꯗꯨꯅ ꯑꯃꯨꯛ ꯌꯦꯡꯉꯤ꯫ ꯁꯟ ꯑꯗꯨ ꯍꯟꯗꯛꯇꯤ ꯈꯣꯡꯐꯝ ꯑꯃꯅꯤ ꯆꯠꯂꯤ꯫ ꯑꯗꯨꯕꯨ ꯃꯉꯝ ꯏꯄꯥꯡ ꯄꯥꯡꯅ ꯆꯠꯂꯣ ꯍꯥꯏꯕꯗꯨ ꯌꯥꯔꯝꯗꯦ꯫ ꯈꯣꯡꯊꯥꯡ ꯈꯔ ꯊꯥꯡꯂꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯆꯞ ꯂꯦꯞꯄꯤ꯫ ꯕꯣꯌꯥꯏ ꯃꯁꯥꯗꯁꯨ ꯆꯥꯛ ꯂꯥꯝꯕꯅ ꯂꯣꯏꯔꯕꯅꯤ꯫ ꯕꯣꯌꯥꯏꯅ ꯆꯥꯛ ꯂꯥꯝꯕꯅꯤ, ꯁꯟ ꯑꯁꯤꯁꯨ ꯆꯠꯂꯣ ꯍꯥꯏꯕ ꯑꯃꯠꯇ ꯌꯥꯗ꯭ꯔꯤ꯫ ꯆꯠꯂꯣꯅꯦ ꯅꯈꯣꯏꯕꯨ ꯆꯠꯂꯣꯅꯦ, ꯑꯩꯗꯤ ꯆꯥꯛ ꯑꯁꯤ ꯂꯥꯝꯕꯅꯁꯨ ꯌꯥꯗ꯭ꯔꯤ꯫ ꯕꯣꯌꯥꯏꯅ ꯑꯗꯨꯝꯅ ꯍꯥꯏꯖꯔꯕꯁꯨ ꯁꯟꯁꯤꯡ ꯑꯗꯨ ꯃꯤꯔꯣꯜ ꯑꯃꯠꯇ ꯈꯪꯕ ꯅꯠꯇꯕꯅꯤꯅ ꯇꯨꯃꯤꯟꯅ ꯁꯨꯃꯛ ꯂꯩ꯫
Asumna layringai matam maduda boyaina. Oh, sigi sing lambi asi aidi ngasai makai bhapu ama tawirudri. Isa sia ki tujungba phawduna adumak sigi lambi si mamang thaktagisu adumak lairakpani adubu ngasigi numisimadi sasi aki tujungba mata phawdriba sina kariki haidana wakhaldasu khanjana duna lairingai matam maduda angang mayam amana kappa lawbagi khonjel mayam asi lepa laitana takhalai. Boyai makol singado taba matamda masado aki tujungbana thak lawba makai masasi satpaga amata ngamlaktri sajay adu thangatuna kangi khalaba somata ngamdri. Boyaina kaina toriba sidia aidi sasi kibana suyadri kamai tawni sidi. Asumna khanduna lairingai angang mayam amana kappagi khonjel mayam ama boyai ki nakong asida sinba thungna adumak takhalakle. Boyaina tawriba pumnamak sing asi karino haidana jaja yamna khalai. Oh, ahal laman singna handak marakti sigi lambi asi kai kaino jaja yamna tai hariba sidi sigi khonjel si oire ngasaida swai sino ngalamdai gi matamda ta khiba mayam sing aduna tawribra isaidi sa si onthona tankreda. Asumna lairingai matam aduda angang ani khak mapi marol amata yaudabida mahaki mamang aduda phanphal launa songsilai. Boyai su tawriba pumnamak sing aduda masasi kibana suyadri. Numit tasilaklaba matam numidangi matam oiraklabanina tawriba tokliba mayam sing asi mahak masada su khangli. Masi mina te lai na sanaba lai mayam athi phongbagi tawribana haiba boyai su khanglakle. Boyaina ai ngasigi numisimadi sasi onthona pharak tagadorida yum yoba ngamdana sigadorabra aibu yum yoba ngamdana sifam thoklabra sigadorabra aigi sasi. Asumna boyai gi masada khandana lairingai matam aduda angang sing adu mafam marang khangdana dumak mangkhre. Angang sing adun hek mangkhiba kan aduda nupi ama phat thorakle mamang aduda san garidagi khara laptakna nupi aduna adumak chatli. Nupi asigi maselda suisai ngangbagum tawri. Nupi asi uba matamda boyai masado akibana thak nikle. San asi sunga sai makaidagi sai phurasu chatlo haiba yadabado nupi asina isai ngangdana chatliba lambi aduda adumak chatli. Boyai su tawriba pumnamak sing asida karino haidana boyai su masada khanjanai. Ngihaktangi matungda san asi su chaplepi nupi asi su khara chatlamlaba matungda chaplepi. Boyai masasi karino haidana adumak nupi aduda munna yangi. Nupi adu mafam marang khangdana laisil marak aduda adumak mangkhre. Asumna mangkhibaga nupi adu kadaida laike haidana laidana yangi. Laidana yangabasu amata uba phangkhidri. Hausing ngihaktangi mamangda thoklamba nupi adu somuk lairamdri. Onthokna thuna mangkhreda. Phare sanaba tawragi sana sisu handa mukti sai phuduna lambida singdana lakle. Handa mukti sana sisu chatpa horaklabaduda boyai su khara harawlakle. Ho adumna hek chatlabadi yum ase khara thuna su yauredana. Asi hairaga boyai su mahak su adumak chalai. Adubu sankari ki nakal thangba saruk haibadi boyai ki nakal thangba saruk asida kanagumba ama adum laibagumna mahaki masada phawrakle. Boyaina laithoktu nenglui. Asumna hek yengluba matamda hausing ngihaktangi mamangda leplamba nupido madu oirami. Nupido maya khilaune khigalai. Madudagi boyai su masado khamprek khangduna makharomda songtharai. Asumna songtharakpaduda sangarida nupi adu adumak tongkhre. Sangaridu su mafam marang khangdana adumak siankhre. Boyai su masado labuklomda tasili. Masado makhong adu su laithekpagum tawrai. Boyaina ngasigi numit asidai siyo haidana tamlaba oire. Isase onthokna nungaikidreda. Siba tarabra aigi sasi. Asumna lairingai matam aduda boyai saina khol mayam sing aduna lengba lakpa ngamaktri. Ningtham thagi matamna goisili masasi kari tawgadabano haibado haifam tawfam amata khangdri. Asumna lairingai boyai adu gyan mangkhre adumak nongalaklaba matamda boyai adu mahaki nupina laikatnarami. Tayai gyan laabo. Lakle ai si kanana isi aigi sasi sitana porakibano lakmande haibaduda
ꯑꯩꯒ ꯏꯇꯩꯒ ꯏꯆꯦꯒ ꯇꯧꯔꯒ ꯑꯩꯈꯣꯏ ꯊꯤꯔꯛꯄꯅꯤ꯫ ꯑꯗꯣ ꯁꯟ ꯒꯥꯔꯤꯁꯤꯗꯤ ꯌꯨꯝꯗ ꯌꯧꯔꯛꯏ꯫ ꯌꯨꯝꯗ ꯍꯥꯟꯅ ꯁꯟ ꯒꯥꯔꯤꯁꯤ ꯌꯧꯔꯛꯄꯗꯨꯗ ꯃꯌꯥꯝꯅ ꯆꯠꯅꯔꯤꯕ ꯂꯝꯕꯤꯁꯤꯗ ꯊꯤꯔꯨꯕꯅꯤ꯫ ꯑꯗꯨꯗ ꯐꯪꯂꯛꯇꯕꯗꯨꯗ ꯁꯣꯝꯒꯤ ꯃꯥꯏꯕꯒꯤ ꯂꯝꯕꯤꯁꯤ ꯁꯤꯗ ꯑꯃꯨꯛ ꯆꯠꯄꯗ ꯇꯌꯥꯏ ꯗꯤꯁꯤꯜꯗꯁꯨ ꯀꯩꯅꯣ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯒ꯭ꯌꯥꯟ ꯃꯥꯡꯂꯒ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯗ ꯏꯇꯩꯒ ꯏꯆꯦꯒ ꯑꯩꯈꯣꯏ ꯑꯍꯨꯝ ꯆꯪꯗꯨꯅ ꯄꯨꯔꯛꯄꯅꯤ꯫ ꯑꯗꯨꯗꯤ ꯑꯩꯁꯦ ꯀꯅꯥꯅ ꯌꯦꯡꯂꯝꯃꯤ? ꯂꯩꯀꯥꯏꯒꯤ ꯃꯥꯏꯕꯁꯤꯡꯗꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯑꯗꯨꯒ ꯑꯇꯣꯞꯄ ꯂꯩꯀꯥꯏꯗꯒꯤ ꯃꯥꯏꯕ ꯀꯧꯔꯒ ꯌꯦꯡꯂꯛꯄ꯭ꯔꯥ? ꯌꯦꯡꯍꯟꯈꯤꯕ꯭ꯔꯥ? ꯌꯦꯡꯍꯟꯈꯤ꯫ ꯏꯇꯩꯅ ꯀꯧꯔꯒ ꯌꯦꯡꯍꯟꯈꯤ꯫ ꯑꯩꯗꯤ ꯉꯔꯥꯡꯒꯤ ꯅꯨꯃꯤꯠꯇꯨꯃꯗꯤ ꯁꯥꯁꯤ ꯁꯤꯔꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯑꯁꯤ ꯈꯜꯂꯨꯔꯕꯅꯤ꯫ ꯑꯗꯣ ꯉꯔꯥꯡ ꯀꯩꯀꯩ ꯎꯔꯛꯈꯤ? ꯕꯣꯌꯥꯏꯁꯨ ꯉꯔꯥꯡ ꯊꯦꯡꯅꯔꯛꯄ ꯎꯔꯛꯄ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯇꯝꯂꯤ꯫ ꯃꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯁꯤꯕꯨ ꯁꯤꯔꯝꯅꯤꯗ꯫ ꯑꯗꯣ ꯇꯌꯥꯏꯒꯤ ꯆꯦꯡ ꯂꯩꯕꯒꯤ ꯍꯤꯡꯍꯧꯔꯤꯕꯅꯤ꯫ ꯃꯇꯨꯡ ꯃꯅꯥꯎꯗꯤ ꯃꯁꯤꯒꯤ ꯂꯝꯕꯤ ꯑꯁꯤ ꯆꯠꯇꯅꯕ ꯍꯣꯠꯅꯧꯀꯣ꯫ ꯑꯩꯁꯨ ꯆꯠꯂꯒꯨꯝꯁꯤ ꯍꯥꯏꯗꯅ ꯋꯥꯈꯜꯗ ꯏꯁꯥꯗ ꯈꯜꯂꯝꯕꯅꯤ꯫ ꯑꯗꯨꯗ ꯀꯗꯣꯝꯗꯒꯤ ꯈꯜꯂꯛꯄ ꯋꯥꯈꯜꯅꯣ ꯈꯪꯗꯦ꯫ ꯑꯗꯨꯝ ꯆꯠꯂꯒꯦ ꯍꯥꯏꯗꯅ ꯑꯩꯁꯤ ꯆꯠꯈꯤꯕꯅꯤ꯫ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯑꯇꯝꯅꯅ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔꯅ ꯁꯥꯟꯅꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯍꯥꯟꯅꯒꯤ ꯃꯃꯥꯡꯊꯛꯇ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯂꯤꯕꯤꯔꯝꯕ ꯋꯥꯔꯤꯁꯤꯡ ꯑꯗꯣ ꯃꯗꯨꯅ ꯑꯣꯏꯔꯤꯕ꯭ꯔꯥ? ꯒ꯭ꯌꯥꯟ ꯃꯦꯟꯒ ꯑꯃꯠꯇ ꯇꯥꯗ꯭ꯔꯦ꯫ ꯑꯁꯨꯝ ꯇꯧꯗꯅ ꯅꯨꯃꯤꯠꯇꯨꯁꯨ ꯍꯧꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯁꯨꯝ ꯍꯦꯟꯃꯜꯂꯛꯄꯗꯨꯗ ꯃꯥꯏꯕꯒꯤ ꯂꯝꯕꯤ ꯑꯁꯤꯗꯒꯤ ꯍꯦꯟꯗꯣꯔꯛꯇꯨꯅ ꯃꯌꯥꯝꯅ ꯆꯠꯅꯔꯤꯕ ꯂꯝꯕꯤ ꯑꯁꯤ ꯃꯁꯤꯗ ꯑꯃꯨꯛꯁꯨ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯀꯤ ꯑꯈꯪ ꯅꯪꯕ ꯍꯧꯔꯛꯂꯤ꯫ ꯅꯨꯄꯤ ꯑꯃ ꯊꯣꯛꯇꯨꯅ ꯆꯠꯂꯦ ꯍꯥꯏꯗꯅ ꯃꯌꯥꯝ ꯑꯁꯤ ꯋꯥ ꯍꯦꯛꯇ ꯂꯥꯎꯕ ꯍꯧꯔꯛꯏ꯫ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯃꯥꯏꯕ ꯊꯝꯕꯥꯜꯖꯥꯎꯁꯨ ꯃꯁꯥꯁꯤ ꯂꯩꯇꯥꯐꯝ ꯈꯪꯗ꯭ꯔꯤ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯍꯥꯛꯁꯤ ꯃꯥꯏꯕ ꯑꯣꯏꯅ ꯂꯩꯕꯃꯛꯇꯤ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯁꯨ ꯃꯄꯨꯁꯤꯡꯅ ꯊꯅꯝꯕ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯨ ꯄꯥꯔꯨꯕꯗꯨꯗ ꯆꯥꯡꯌꯦꯡ ꯇꯧꯒꯦ ꯍꯥꯏꯗꯅ ꯇꯧꯔꯨꯕꯅꯤ꯫ ꯃꯥꯏꯕ ꯊꯝꯕꯥꯜꯖꯥꯎ ꯆꯞ ꯌꯨꯡꯅ ꯈꯜꯂꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯥꯏꯕꯗꯧꯗ ꯃꯁꯥ ꯃꯊꯟꯇ ꯈꯜꯂꯤ꯫ ꯑꯩꯅ ꯁꯥꯟꯅꯕ ꯂꯣꯏꯁꯤꯟꯕ ꯍꯥꯏꯕꯁꯤꯁꯨ ꯃꯁꯤ ꯑꯣꯏꯊꯣꯛꯂꯣꯏꯗ꯭ꯔꯤ꯫ ꯑꯗꯨꯒ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅꯁꯨ ꯑꯇꯣꯞꯄ ꯂꯩꯀꯥꯏꯒꯤ ꯃꯥꯏꯕ ꯑꯃ ꯀꯧꯔꯒ ꯂꯣꯏꯁꯤꯟꯕ ꯍꯥꯏꯕꯁꯤ ꯑꯩꯅ ꯁꯥꯟꯅꯕꯅꯤ ꯍꯥꯏꯕꯁꯤ ꯑꯗꯨꯃꯛ ꯈꯪꯒꯗꯧꯕ ꯂꯩꯔꯤ꯫ ꯑꯗꯨꯅ ꯑꯩꯒꯤ ꯍꯛꯆꯥꯡ ꯄꯣꯂꯥꯡ ꯑꯁꯤ ꯆꯥꯛꯊꯥꯛ ꯑꯣꯏꯅ ꯀꯠꯂꯒ ꯂꯥꯏ ꯁꯥꯟꯅꯕꯁꯤ ꯃꯈꯣꯏꯅ ꯂꯣꯏꯁꯤꯜꯍꯜꯂꯕ ꯑꯗꯨ ꯅꯠꯇꯅꯗꯤ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯇꯦ꯫ ꯑꯩꯁꯨ ꯑꯇꯣꯞꯄ ꯂꯩꯀꯥꯏꯗꯒꯤ ꯃꯥꯏꯕ ꯄꯨꯔꯛꯇꯨꯅ ꯁꯥꯟꯅꯕ ꯂꯣꯏꯁꯤꯟꯕ ꯍꯥꯏꯕꯁꯤ ꯍꯤꯡꯅ ꯁꯤꯕꯒ ꯆꯞ ꯃꯥꯟꯅꯒꯗꯧꯔꯕꯅꯤ꯫ ꯑꯩꯅ ꯁꯥꯟꯅꯕꯅꯤ ꯈꯪꯂꯛꯄ ꯃꯇꯝꯗ ꯈꯨꯜ ꯂꯩꯀꯥꯏꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯀꯗꯧꯔꯤꯕꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯁꯨ ꯑꯩꯅ ꯁꯥꯟꯅꯕ ꯂꯣꯏꯁꯤꯟꯅ ꯑꯩꯒꯤ ꯍꯛꯆꯥꯡ ꯑꯁꯤꯁꯨ ꯀꯠꯊꯣꯛꯂꯒꯦ꯫ ꯑꯁꯨꯝꯅ ꯆꯞ ꯌꯨꯡꯅ ꯈꯜꯂꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯅꯦꯅꯥ ꯇꯥꯅ ꯇꯨꯝꯂꯤꯉꯩ ꯃꯇꯝꯗ ꯊꯣꯡ ꯑꯁꯤ ꯍꯥꯏꯖꯤꯜꯂꯝꯃꯤ꯫ ꯇꯨꯃꯤꯟꯅ ꯊꯣꯛꯂꯛꯏ꯫ ꯃꯥꯏꯕꯒꯤ ꯂꯝꯕꯤ ꯑꯁꯤ ꯂꯥꯛꯂꯤ꯫ ꯆꯥꯛꯊꯥꯛ ꯈꯔ ꯄꯨꯗꯨꯅ ꯂꯥꯛꯏ꯫ ꯑꯗꯨꯒ ꯃꯈꯨꯠꯇꯁꯨ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯊꯧꯔꯝ ꯇꯧꯒꯗꯕ ꯀꯩꯅꯣ ꯈꯔ ꯄꯥꯏꯗꯨꯅ ꯂꯥꯛꯂꯤ꯫ ꯁꯤꯡꯊꯛ ꯑꯗꯨꯗ ꯌꯧꯔꯛꯂꯤ꯫ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯑꯣꯏꯕ ꯀꯩꯅꯣ ꯈꯔ ꯇꯧꯗꯨꯅ ꯁꯔꯣꯏ ꯉꯥꯔꯣꯏ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯀꯥꯎꯊꯣꯛꯂꯤ꯫ ꯁꯔꯣꯏ ꯉꯥꯔꯣꯏ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯑꯀꯤꯕ ꯐꯪꯂꯕ ꯁꯛꯇꯝ ꯑꯃꯗ ꯂꯣꯏꯅ ꯊꯣꯛꯂꯛꯂꯤ꯫ ꯍꯟꯗꯛꯃꯨꯛꯇꯤ ꯃꯍꯥꯛꯀꯤ ꯃꯃꯤꯠ ꯍꯥꯏꯕꯗꯤ ꯃꯥꯏꯕ ꯊꯝꯕꯥꯜꯖꯥꯎꯒꯤ ꯃꯃꯤꯠꯇꯨ ꯎꯕ ꯃꯇꯝꯗ ꯃꯁꯥꯁꯤ ꯂꯣꯏꯅ ꯀꯤꯔꯛꯂꯤ꯫ ꯅꯍꯥꯟ ꯃꯈꯩꯗꯤ ꯃꯍꯥꯛꯁꯨ ꯀꯩꯒꯨꯝꯕ ꯑꯃꯠꯇ ꯈꯟꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛ ꯃꯔꯛꯇꯤ ꯃꯁꯥꯁꯤ ꯄꯪꯀꯤꯗ ꯀꯤꯕꯗ ꯑꯣꯏꯔꯛꯂꯤ꯫ ꯃꯥꯏꯕ ꯑꯣꯏꯖꯔꯕꯁꯨ ꯃꯁꯥꯁꯤ ꯄꯪꯀꯤꯗ ꯀꯤꯔꯛꯄꯗꯨꯗ ꯃꯍꯥꯛ ꯃꯁꯥꯅ ꯈꯟꯖꯩ, ꯉꯁꯤ ꯑꯩꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯁꯔꯣꯏ ꯉꯥꯔꯣꯏ ꯃꯌꯥꯝꯁꯤꯡ ꯑꯁꯤꯅ ꯑꯩꯁꯤ ꯆꯥꯛꯊꯥꯛ ꯑꯣꯏꯅ ꯇꯝꯕꯗ ꯈꯨꯜ ꯂꯩꯀꯥꯏꯁꯤꯗ ꯐꯒꯅꯤ ꯍꯥꯏꯔꯕꯗꯤ ꯌꯥꯅꯕ ꯋꯥꯔꯣꯜ ꯑꯃ ꯄꯨꯔꯛꯄ ꯑꯃ ꯗꯔꯀꯥꯔ ꯇꯥꯏ꯫ ꯐꯔꯦ, ꯑꯩꯁꯨ ꯁꯔꯣꯏ ꯉꯥꯔꯣꯏꯁꯤꯡ ꯑꯁꯤꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯟꯅꯔꯒꯦ꯫ ꯁꯔꯣꯏ ꯉꯥꯔꯣꯏ ꯃꯌꯥꯝꯁꯤꯡ, ꯅꯈꯣꯏ ꯉꯁꯤꯒꯤ ꯆꯥꯛꯊꯥꯛ ꯑꯁꯤ ꯑꯩ ꯑꯣꯏꯅ ꯍꯦꯛꯇ ꯇꯝꯂꯒꯦ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯆꯥꯛꯊꯥꯛ ꯑꯁꯤ ꯅꯈꯣꯏꯗ ꯀꯠꯄ ꯃꯇꯝꯗ ꯑꯩꯒꯤ ꯏꯁꯥꯃꯛꯁꯤ ꯅꯈꯣꯏ ꯃꯌꯥꯝꯅ ꯍꯥꯠꯈ꯭ꯔꯕꯗꯤ ꯈꯨꯜ ꯂꯩꯀꯥꯏꯁꯤꯗ ꯇꯧꯔꯤꯕ ꯑꯀꯤ ꯑꯈꯪ ꯅꯪꯍꯜꯂꯤꯕ ꯄꯨꯝꯅꯃꯛꯁꯤ ꯅꯈꯣꯏ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯇꯧꯍꯜꯂꯣꯏ꯫ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯈꯨꯡꯒꯪ ꯑꯁꯤꯗ ꯁꯥꯟꯇꯤ ꯑꯣꯏꯅ ꯂꯩꯍꯟꯒꯦ ꯍꯥꯏꯗꯅ ꯅꯈꯣꯏ ꯅꯁꯥꯅ ꯋꯥꯁꯛꯀꯗꯕꯅꯤ꯫ ꯁꯔꯣꯏ ꯉꯥꯔꯣꯏ ꯃꯌꯥꯝꯁꯤꯡ ꯑꯁꯤꯁꯨ ꯊꯥꯖꯕ ꯄꯤꯔꯛꯂꯤ꯫ ꯃꯗꯨꯗ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯑꯣꯏꯕ ꯀꯩꯅꯣ ꯈꯔ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯥꯏꯕ ꯊꯝꯕꯥꯜꯖꯥꯎ ꯂꯥꯏ ꯈꯨꯔꯝꯕ ꯍꯧꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯈꯨꯔꯝꯕ ꯂꯣꯏꯁꯤꯜꯂꯝꯗꯥꯏꯒꯤ ꯃꯇꯝ ꯑꯗꯨꯗ ꯆꯥꯛꯊꯥꯛ ꯄꯤꯔꯝꯗꯥꯏꯒꯤ ꯃꯇꯝꯅꯤ꯫ ꯆꯥꯛꯊꯥꯛ ꯄꯤꯔꯝꯗꯥꯏꯒꯤ ꯃꯇꯝ ꯑꯗꯨꯗ ꯃꯥꯏꯕ ꯊꯝꯕꯥꯜꯖꯥꯎ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥ ꯃꯃꯧꯁꯤꯡ ꯑꯗꯨ ꯎꯔꯛꯏ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯁꯔꯣꯏ ꯉꯥꯔꯣꯏ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯃꯥꯏꯕ ꯊꯝꯕꯥꯜꯖꯥꯎ ꯑꯗꯨ ꯎꯔꯤ ꯋꯥꯔꯤ ꯃꯌꯥꯝꯅ ꯌꯦꯠꯁꯤꯟꯈ꯭ꯔꯤ꯫
ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯉꯛꯁꯝ ꯑꯗꯨꯁꯨ ꯎꯔꯤ ꯑꯃꯅ ꯌꯦꯠꯁꯤꯜꯂꯕ ꯃꯇꯨꯡꯗ ꯈꯔ ꯋꯥꯡꯅ ꯊꯥꯡꯒꯠꯂꯛꯂꯤ꯫ ꯎꯁꯥ ꯑꯃꯗ ꯌꯦꯠꯇꯨꯅ ꯃꯥꯏꯕ ꯊꯝꯕꯥꯜꯆꯥꯎ ꯐ꯭ꯔꯤꯡ ꯐ꯭ꯔꯤꯡ ꯀꯥꯎꯗꯨꯅ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯑꯗꯨꯃꯛ ꯁꯤꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯍꯦꯛ ꯁꯤꯈꯤꯕ ꯀꯥꯟ ꯑꯗꯨꯗ ꯅꯍꯥꯟ ꯃꯈꯩ ꯇꯝꯅꯕ ꯀꯞꯄ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕ, ꯑꯉꯥꯡ ꯃꯌꯥꯝ ꯑꯃ ꯊꯣꯛꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯍꯦꯛꯇ ꯐꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯛꯂꯕ ꯃꯇꯝꯗ ꯃꯥꯏꯕ ꯊꯝꯕꯥꯜꯆꯥꯎ ꯑꯗꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯊꯤꯕ ꯈꯪꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯒ ꯄꯨꯂꯞ ꯊꯤꯃꯤꯟꯅꯩ꯫ ꯊꯤꯕ ꯌꯥꯕ ꯊꯤꯔꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯈꯜꯂꯛꯇꯨꯅ ꯃꯥꯏꯕꯒꯤ ꯂꯝꯕꯤ ꯑꯁꯤꯗ ꯑꯃꯨꯛꯇꯪ ꯊꯤꯔꯨꯁꯤ ꯍꯥꯏꯗꯨꯅ ꯆꯤꯡꯈꯣꯡ ꯑꯗꯨ ꯇꯝꯅ ꯂꯥꯛꯏ꯫ ꯃꯊꯛ ꯈꯔ ꯀꯥꯈꯠꯂꯒ ꯃꯥꯏꯕ ꯊꯝꯕꯥꯜꯆꯥꯎ ꯑꯗꯨ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯔꯝꯃꯤ꯫ ꯃꯁꯥ ꯃꯊꯟꯇ ꯁꯤꯕꯅꯤ ꯍꯥꯏꯗꯅ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯈꯟꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅꯗꯤ ꯂꯣꯏꯅ ꯈꯪꯍꯧꯔꯦ꯫ ꯃꯌꯥꯝꯗ ꯍꯥꯏꯗꯣꯛꯇ꯭ꯔꯕꯁꯨ ꯃꯍꯥꯛꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯆꯥꯛꯊꯥꯛ ꯑꯣꯏꯅ ꯇꯧꯗꯨꯅ ꯎꯁꯤꯟ ꯑꯣꯏꯅ ꯁꯤꯟꯗꯨꯅ ꯆꯠꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯗꯤ ꯊꯧꯗꯣꯛ ꯑꯁꯤ ꯇꯧꯔꯛꯈꯤꯗ꯭ꯔꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯁꯨ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯏꯪꯅ ꯆꯤꯛꯅ ꯁꯥꯟꯇꯤ ꯂꯩꯅ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ꯫ ꯑꯃꯥꯏꯕ ꯊꯝꯕꯥꯜꯆꯥꯎꯅ ꯀꯠꯊꯣꯛꯂꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤꯗꯤ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯈꯟꯕ ꯇꯧꯈꯤꯗ꯭ꯔꯤ꯫ ꯈꯪꯐꯝꯁꯨ ꯊꯣꯛꯇꯦ, ꯃꯔꯝꯗꯤ ꯍꯥꯟꯅ ꯃꯃꯥꯡꯊꯛꯇꯒꯤ ꯍꯧꯅ ꯃꯍꯥꯛ ꯑꯁꯤ ꯃꯥꯏꯕ ꯑꯣꯏꯅ ꯂꯥꯛꯄ ꯅꯠꯇꯦ꯫ ꯂꯃꯈꯥꯡ ꯑꯗꯨꯗ ꯃꯥꯏꯕꯒꯤ ꯂꯥꯏꯔꯤꯛ ꯑꯣꯏꯅ ꯃꯍꯥꯛꯁꯦ ꯄꯥꯔꯨꯕꯗꯨꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯉꯥꯛꯇꯅꯤ꯫ ꯃꯍꯥꯛꯅ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯎꯁꯤꯟ ꯑꯣꯏꯅ ꯁꯤꯟꯈꯤꯕꯁꯤꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯈꯪꯍꯧꯗ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯤ ꯑꯣꯟꯅ ꯊꯣꯏꯅ ꯑꯗꯨꯃꯛ ꯀꯞꯄꯤ꯫ ꯑꯁꯨꯝ ꯇꯧꯗꯅ ꯑꯃꯥꯏꯕ ꯊꯝꯕꯥꯜꯆꯥꯎ ꯍꯦꯛ ꯂꯩꯈꯤꯗꯕ ꯀꯥꯟ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯁꯨ ꯇꯧꯔꯛꯈꯤꯗꯕꯗꯨꯗ ꯃꯌꯥꯝ ꯑꯁꯦ ꯈꯔꯁꯨ ꯉꯛꯂꯤ, ꯑꯗꯨꯒ ꯍꯔꯥꯎꯕꯁꯨ ꯐꯥꯎꯏ꯫ ꯑꯁꯨꯝ ꯇꯧꯗꯅ ꯃꯥꯏꯕꯒꯤ ꯂꯝꯕꯤ ꯑꯁꯤ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯑꯗꯨꯝ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯁꯤ ꯑꯗꯨꯝ ꯈꯤꯇꯪꯗꯤ ꯈꯧꯇꯛ ꯆꯥꯔꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯇꯧꯔꯛꯇ꯭ꯔꯕꯅꯤꯅ ꯑꯗꯨꯃꯛ ꯆꯠꯅꯈ꯭ꯔꯦ꯫ ꯃꯥꯏꯕꯒꯤ ꯂꯝꯕꯤ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯅꯨꯡꯉꯥꯏꯕꯤꯔꯕꯗꯤ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ, ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯃꯌꯥꯝ, ꯑꯗꯨꯗꯤ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯃꯊꯪꯒꯤ ꯋꯥꯔꯤꯗ ꯑꯃꯨꯛ ꯍꯟꯅ ꯊꯦꯡꯅꯔꯁꯤ꯫